Sri Singha Kachar College against Kini. Dipamoni Singha Kachar College, Silchar. Jare Pambiro. Priyanka Singha Janata College Kabugans. K.S. Premila Singha Janata College Kabugans. Yaichandi Singha Gurucharan University Silchar. James Singha Nehru College Polapul. Matangda A. Rima Singha Nehru College Polapul. Aroy Bagisina Yumnam Sanjay Kumar Singha Assam University Silchar. Aduga Somgi favor of the motion the participant of Virba Singh Lawrembam Jasmir Devi Kachar College Silchar. L. Loyanganba Singha Janata College Kabugans. M. Debita Singha Janata College Kabugans. Matangda Roshan Paunam Gurucharan University Silchar. Matangda M. Chinglendi Devi Nehru College Poilapul. Matangda M. Sujata Devi Nehru College Poilapul. Matangda Susmita Singha Gurucharan University Silchar. Phoksom Subham Singh Assam University Silchar. Aduga Roy Bagisina Ningombam Panthoisana Devi Assam University Silchar. Against the me Nipan Aduga favor of the motion the me Mapan. See participate of Biri. Han Bagisi microphone say against the motion the Libiri Sinadari. First round Yanta Bireko. Self self introduction Jauna. Me mother minute manga pigani isaisagi point thamna ko only 5 minutes. Okay. How was it? Timer yare ko. Okay. Debate competition sida tin bidiba khwai pna upu ikok na kramjari agi magi dagi or agi mamingna Debosha Singh Hani or honorable speaker aina haning bada ingasi against the motion haidoni Maheiroi oina Maheiroi Lup yaobada kaanaba nattana amangba leite habse I strongly disagree tawni maramdi group amana changraga na samuk depend ogi aduga masagi decision lawba ngamde aduga masana tam tawna masagi conference ta khi hana khalli aduga masagi kai hai decision se masagi lawba ngamakte or masagi tam tawna conference ta khi hana su khalli or fir asina masai conference to mangthar ki hana khali or macha pot su group ta depend or ki jaise ki mana har the teachers ta depend or ki ya fir leaders ta depend or ki hai beda groups ta question priyak information or ya fir questions or answers are mon priyak ta ko ma group ta depend or ki maram di mana group tu ga hadi group na priyak ta gai masana question tawre hana khali or fir group tu na Adi lazy ama do ki masam thanta kyunki masana hadi khan bai shakti do ama thaloki aduna magi future da yamna problems lakani hana khali adoga magi mathanta decision lokpa ngamoi hana khali individual personality ko honba ngamoi mana mi manak ta chatpada aina haning bari se tani or second da group asira yamna ka pressure lai hana khali kyunki mana chatpai damakta or fajana chatpai damakta masagi damakta masagi opinion habang ngode group aduna magi opinion pia ko matam su masana ki jaba malai maramdi mana thoga hai ngamakte ki ma group amada le pane ma group amada tina pane bahanta ngamakte aduna ai khanja wada ma ki jaba malai or masagi individual personality piba ngamde or mana kabhi hai tor opinion masagi do ma masa khalli ki aina hagre chungra ya fir aduga leba audience sing na hagra ya fir leaders na hagra aduna harapada ma mana harak pawa the opinion thamgalo ado moina kai khala kani ya fir kai response pra kani ya fir manung da ki jana malai adoga groups asida layadi jealousy hause oi bani pause khangi se experience tawre bani group amada lay bani na group amada lay matam da masa matan ta khala ki asisna kamai mana ingon hen khre han lai ya fir aina mon hen ra jai aduga mana ingon hen matam da ai khale ki ai kai ngamdino ya fir mana da mama ki da kai ngamdino ha khali or kona mana da matam da khale ki kai ngamdino aina to matam se asisna jealousy ma pokhali masa manung da hani ase jealousy sina group tasu effect holy or fir group ki lay bami pam se effect holy or masana masana hadi tauba khangde or jealousy na masana manghali hana I khala ningi adoga aduga asina friends ki mangla jealousy hadu pokhali jiski nangi friends relation phana laramba jai but magi adumane jealousy ki lakamatung ina magi manwa sounding ba laki or magi mogi relation dasu negative ama laki asina group to go affect ori or group ki environment positive ogeda ba jaga negative holi hana khali or fir masagi group to ga
नेगेटिव ओना खल्ली और फिर मसाना यूनिटी लेगेदबा जगह दुगा ग्रुप ता यूनिटी ओना लेगेदबा डिवाइड ओना ओहली हाना खल्ले की दमकता और फिर असि मरी सुबना अगी दमकता लीडर्स ना लौबा डिसीजन पुनमक चुमी हाना खंदे क्योंकि लीडर्स सु मरमकता चुमदबा डिसीजन लौ हाना खल्ली अदो इशू स्टूडेंट्स ब्लाइंडली फॉलो तोरी मरमदी मसागी ओपिनियन शेयर तो ngam या फिर मसागी न्यू आइडियाज हागरा या फिर आइडियाज हागरा शेयर तो ngam jadaba adona mana kashum ngam ngamodi hana khalli adogi nokta moi group ta torok matamda masa matan tholok matamda ngamde hana khalli or adoga group ta leiba mi kharana masagi pham hagra ya फिर masagi power hagra paraga mingoda bully tawba junior singda या फिर मंगोंदा खना थिबा या फिर मिगी मनिंगदा वांगना बा दो मतमसु हाइबा ngamde hana khalli क्योंकि मरमदी मा मसाना की मान हारक मतमदा अदो चुंगदा और फिर मा मसागी मनुंगदा अमा की जमा लेकी माना हाइरदी अदो मोंदा ग्रुप ते रिमूव तौरा या फिर मीना जारकदा या फिर जारदा हना असीना असीना ग्रुप असी नेगेटिव लोंदा इन्फ्लुएंस तौकी अनु बचंग स्टूडेंट्स और लारिक पाजनिंगबा सिंसु असे मिसलीड होगी असी चंगदे और मतम अमसु मांगे हानि और फोर्थ सुबदा हर स्टूडेंट्स ग्रुप नो की दमकता अफाबा होगे हाना खल्ली example like the group skill independence thinking and make students lazy Okay, time out. बगी से against the motion loy gre ado marak si dai na ningsing janing ba matang koi gi tinbiri ba singsina koi wangang presentation to ri ngai da mapan dagi ngang bagi koi gi makon ta ba se disturbance when participants sing da na masidi koi gi competition ni na aduna jaraga di masi kathai koi maintain community haijaraga mathang da favor of the motion dagi lawrembam Jasmine Devi Kachar College Silchar अहानबा मक्तदा ngasi थौरमसिदा तिनबिरिबा आहलमन ओजागुरु मरु मपांग सिंग अमदि थौरमसि गुसिंगी लांबिरिबा थबुरोय सिंबु लौरेंबम जस्मिन आई कौनोना खुरुमजरी मिस्टर स्पीकर सागी अयाबा लौजरबा मतुंग ngasi हाउस असिदा नैनगदोइबा मोशन महिरोय अमा ओइना महिरोय लुप यावदा कानाबा नतना अमांगबा मत लेते हाइबा मोशन असि आई इसाना थवाय हचांग यावना सोगचरी मरमदि पिरमलिबा टॉपिक असि चामा चुमदबा कमिंग यावदबा मोशन मोशन असी चुमी तांगबगिदमक खुदम चांगदम युफम ओइबा वफम करदन थमतगे अहानबदा अकोइना येंगबा याय मदुदी लूप नत्रगन ऑर्गेनाइज नत्रगन यूनियन हाइबसी करिगिदमक सेमगलिबनो मदुगा मसिगी मतौसे करिनो हाने नेनरबा मतमदा ngasiगी पिरमलिबा टॉपिक असि मयek सेंगलकनी मिस्टर स्पीकर सर मालेमगी ओइना अकनमना असोंबबु नमथाबिबा ओटपिनाबिबा हाइबसी ngalingay मतमदगी चनदुना लागली मैतैगी पावदा हाइना बलै तरागी चशिना लेंथोंग फाइ हाइनसु मतवसुमना नमथाबिरबा ओटपिनाबिरबा मयाम पुनसिंदुना लूप नत्रगन ऑर्गेनाइजेशन सि सेंबा उरखिबनी पनबा याय मदुदी क्रिस्तादा लिसिंग मगचानी पनमरफु मरिदा मालेमगी हानानबो ओइना ब्रिटेन की यूनिवर्सिटी ऑफ एडिनबर्ग स्टूडेंट यूनियन अमा सेमगी मदुगी मखातारा कोइना भारत की ओइना लिसिंग मगचापन ट्रामापनदा रिपन कॉलेज की निरंजन सेमगुप्ता ना लुचिंगदुना यूनियन अमा सेमकी लाक्चनिंग लिबा वाफमदी मतमदुगी चाक तांगबगी ओटपी नाइबिरबा मियामबु कन्नबगी दमक्ता महिरोय लुप असि सेमना थबिरम लिबनी पनबा याय मदुदी इंग्लिश सेमगा चामापन हुबु मंगादा ऑल मणिपुरी स्टूडेंट यूनियन असि सेमना थबिरम लिबनी मिस्टर स्पीकर सर खन्ना मुतेंग दियो नमथाबिरबा ओटपी नाइबिरबा मियामबु कन्नबगी दमक्ता अमदी अकनबगी मारुता लेपतुना मसागी हक हाइबदी राइट तांजनबगी दमक्ता महिरोय लुप असि सेमना थबिरम लिबनी आई माइकैदगी आई मोरोइना थमजरबदा महिरोय लुप यावबसिदा थोइना मांगजाबा लेतबरा आइना खंजै कोइ तौबगिदी हिरम अमगी मेरिट एंड डिमेरिट लाइफम थोइ अदुबु मेरिट हेलबा हिरम अदुबु अखोइ खोइ मयाम अचुंबनि हाइना लौनरिबनी कोइ मियाम खरना खलमगनी महिरोय लुप यावबना सेल तिंगी मतम मांगी अदुबु खोइना कुमना येसलुवा मतमददी महिरोय लुप यावबना लीडरशिप क्वालिटी अमदी डिसीजन मेकर होइमदे मतिंग यामना चावना बांगी मिस्टर स्पीकर सर मखा तारपोइना नाकन अमरोमदा येंगुबदा महिरोय लुप यावबसिना हाबिदी सोशल इशू पॉलिटिकल अवेयरनेस नत्रगना एजुकेशन सेक्टर बेटर फैसिलिटीज पीबा अमदी हाइदी अमदी कया अमा लैखे सर अदो मिस्टर स्पीकर सर मखा तारपोइना कोइ तौबगिदी कइनोदा स्टूडेंट यूनियन यावबसिदा डिफरेंट आइडिया सिंग नत्रगना इशू थोलपदि याय अदुबु मसी मयामसिना स्टूडेंट सिंगबु conflict resolution negotiation नत्रगना पेशेंट मगुन चपचाना चेनहलिबनी पनबा याय मदुदी क्रिस्तादा लिसिंग मगा चामापन
humudra manga da all Assam Manipuri Students Union semna thambiram libani masigi habidi motto na chagana pandam di promoting education safeguarding the right of Manipuri student haibani asuk changkhona matam dugi luchingba singduna mayek sengna thambiram liba lup asi yaobada kaanaba amangba ni khalliba mayamu wakala mukta khandahan saningi aduga aroibada asupagi total result ne yengba matamda chamagi manungda mabudana kaanaba oraga lemhauriba saruk tara asna aranba oigani aduga saruk tara asda yufam oraga ngasi opportunity bensta phamiraga wangang bi khalliba ichinau sing wakal tang khandahan saningi hana thamjage aroibada Mr. Speaker sir ngasigi motion ngasigi house is an inable motion Maheiroi Maheiroi Lup yaobada kaanaba nattana amangba amata leite haiba motion asi ai sana thawai chang yauna sogo chatuna yana ba amta yaudana house assistagi pass hina ba Mr. Silchar gi punji sinjari thank you Agatari, very well the president present obigre matang the against the motion dagi department singa marksu kasar college dagi Sida tinliba oja singsu amadi ichilinaw sego ikobno na kramjari. Kasi ay na hide sa against the motion ni Maheiroi ama oina Maheiroi Lup yaobada kaanaba nattana amangba amata leite habase ay damakta lalle hana khanjai maramdi ay opinion da group ama yorakpada masagi individuality mangi na khanjai maramdi masama comfort zone amada changini aduga comfort zone galolo na du tholokpada group ama duga tholokpada manga moyaba badhanta torokma tolaka group ama da jawraga torokpaina mana decision lorga ahan single decision to minaraga leaders ne decision to minara ma toroktoine ba mana moina habda chumi hara chalaktini aduna mapan mo ma thada tholokpa matam adu group to tholokpa matam da manga moy tawba karigina habda masagi opinion do thamoni masagi individual to lehoni karigina habda se koi fake ne si apka kathatpa jaro individuality magi bilkul leiro karigina habda mana group ama changpa matam da ko aduga moigi leaders sing na haida mana blindly follow tor chatoine ba moina hai chumi aduga ma objection chi leiro adu damakta adu dumana tawna laktana magi dumana tholok matamda ko kona masagi amkhang magi personality hanba matamda mangamoy karigina hada ma adu do thanamaga lai masagi agi damakta di khanjaba individuality pra mangi group amada leibada asi di fact ni asi kanam deny tawja de asi wasai khanjai aduga ama most important ai khanjaba group puna ma ignore toi asi kada unity haila se yamna watli hana khanjai group amada educational purpose ni hana di group to sani aduga nubi ani shiroi khanaba launaba chenaba honi kanana group pani kanana firm pani kanina si power pani hana aduga yaudba serious oina ko student yang jam jawr kania ba ko aise asi group siga information thangani asi group siga helpful oni da shukai hai aduga loram dare kari oni mona question thangoi aina haning badi asiga loss oise kanai loss oise students singdugini lakchana khanjana asi group siga mona helpful oijani hana khanjaraga last mona phangdrisidi magi ta time waste oi aduga magi masagi kano hana khajai group ta study je yamna show kane hana khajai aduga aina haning ba third point ko akoina siga uba phangi jealousy and comparison aina khajab asi issue ignore tau jada part amani asi comparison and jealousy se group puno ta u phangi student amada jealous oiba comparison tau ba asi say haningi deny tawjade asiga akoigi opponent harchu asiga ngamni akoi teammate on chakani adu ai haiba jaro karigina hada jealousy haiba se ladi masada kayani irshama pul kani mana tawbase kari ngamdino ai kagi nang dumaina khanbada nasagi ko nasagi nang nasada focus tawba nang da kari leitino kari haitino nang mi do enga jealous odi ma se hei du hai asi hei do ai isada engde kamai khangani kari haitino haina du khangdinga ai isada focus tawdinga obviously ai adu da chapanga moi ba isa sum lehuni ba aduga igi da comparison si ko comparison puna makta ina khajaba da kani jamna kayati isa da igi da makta di comparison se tawredi always zero in nang mi atopa da tawgara nang jahad nagi ai kai hani nagi friends tawgara ni group tawgara jahad always nang na nasada zero value thangani kai ga nang na di nasada compare tawne ba ma si hei ai di ha jawde adu nasada teng do nang da jaw be gundo mangonda jawm da bajai ai jaw gundo mangonda jaw da bajai adu gundu gana comparison taw sani na sada always zero oni aside koi deny taw jade zero ha bese kari na da nang comparison tarong matam da ko masala am khalak tine baki mana kari de henge adu khanbegi hamda nang da kari yaudi nang da kari yaude ha bese amte ingo ba mamang mi duga oramba jai mo da haidam bajai nang da jaw chinda mangonda cho lem da bajai adu comparison taw na nang
chumna chaladi nasagi akai bilaw hena khaje aduga asigada ko unity de jamna akai ma pi hena khaje kari gina da group manungda comparison da jealousy ga lakpata adi unity se kai hamni aduga agi fourth points na ko group asida set tawna thamba ma yauri asi always ai isa se face story yamna ngangba heba mido ngangba heba mido adu leader oina lawdi aduga ngangba hita mido haite khote hana tawna site thami adu haning maramdi group amata yawraga ko masabu indhokna thamba let me myam la ure ishan se face rakle khan group amata yawra ma se ngangi haye haina ma se leader ama ohenbai tawni adu ngangba hita miduna ngangba haite haina ne ma se indhokna thangani haite hate as a introvert oina ko introvert have se haite haina ma se ज्ञान जाउद्रबा हाबा ai hangningi aduga jamna ngangba haiba misino jamna gyan jaure handa adu hangningi adu kokshidama aduga asigada asisina group ta ka hali kaina habda group ta lag matamda ko asisinte tonor matamda ma she haite duri student jaur singdo masada feel tawri ai se group ta yaw yaw da chap mane haina adumane khanba myam yaw ri ase group siga dasmi group ki leader sing hai tare masagi cool hai tare obigi damak ta mai group ki maming thambai damak ta asisinte ignore tawraga chakli na khanjai aduga last agi haning badi maram masi asisingji reason Okay, to no. Maruk siga ningsing jabo matang koi ge mayam dai na thamjaning base participants in the next round di koi ge counter phuna bagi kenoni aduna kana gumana point pukalak base yaning da ba yaur gasu counter ina na ba koi adi point siga note tawraga adi adu lakte adu han heori point siga note tawu ude adu point siga note tawu noi note tawu to una de matang si favor of the motion dagi el loyang an basinga kasat janata college yak la ikong ngom na khram dari yak kibing el loyang an basingam yak haji oji janata college ki aise sakina na tam dari ngasi ki house to putok chari ba motion mahore ama oina mahore lu ba yaobada kana banatna amangba matta leite hai ba motion asi chumana ai samak thai hakchang yauna chogachari marabdi mahore ama na mahore lu ama yaobada kana ba mayam le kana bisik do yak on kalena haijarage ama siba point right for students hai badi mahori sing ke adhikar sing mahore amana mahore ama yaobada masai kana banatna khuna ama ji khuna na leiri ba mahori sing kana batawi mahore lukna mahore singi rice cook kan bi ama sing promote tawi mahore lukna mahore gi tamakta mahoi gi demand sing do sarkar na thammi ama sing akho gi platform ama pi aduga ni 2024 ta oikhiba paper leak ta oikibana National Student Union of India amasung all India da leiriba student union purumakna punjal laga protest toki aduga re-examination amasung re-investigation tawna me haina tawki asina khudamni karigumba mahore lup leitrabadi mahore lup da khoi mahore singi power amatta leiroi India da freedom of speech amasung expression leirasu leitabaga amatta oigini India da democracy leirasu democracy leitaba amatta oigini ani siba point mi khana lan khalam gani mohre lubya wala badi studies tai fe ko emasung matam mahal achu manati alan mani achi misinformation amani iha misinformation asi chumduk pige time management hai basi skill amani achi problem amanati mi mahre kharana alik pida pung mari manga mobile ying duna matam mangan bado mohre lup na traga sports skills social asi ko skill da pira bari mohre sing di kana boi jalani aduga ai samak NCC tami college ki class ta sujawi college ki activities ta sujawi adubu ai studies ai fego je kari gi hai bari time management tawi asimaina su mahire mana time management tawra badi maha ki studies da kisu afego ro aduga mahire lu biya bari studies da ifego oi hai bati oi thukta bawani karigumba studies da effect oi batara bati all India da leiriba college pun makta mahole lopi mahole post strongly support story bani UNESCO UNICEF UGC asi ko international organization na student union mu support oi bani UNESCO ki 5th April 2024 da thoki ba article ki matung ina mahore mana mahore lu mana yawa badi studies effect ko yende effect ko helme masagi responsibility ni
discipline, courage, confidence, social skill, communication, responsibility, asing base taki. Ahum suba point. Chakri phang bada kaanaba. Larik para basu, larik tagi pun mga haiba namoy. Classroom da pham basu, classroom ne pun mga haiba haijan manamoy. Student union na confidence, courage, asigo skill aset tibang amgani. Hajiki matanda. Chakri khuding makta interview yaurabani. Interview sida asigumba high level skill asi mathautai UPSC SSC SSB asigumba skill da asigumba exam sida nangi confidence yaudrabadi jaro yaba laik phana phara su changaga high badu ngamu yaba student union asigumba skill asida phana be thakpi yaba aduga Maheiroi mana chakri phangri badu adugi maramdi time management phajana tawdaba honaba tawdabani Maheiroi mana phajana honarabati time management phajana to ma kai chakri phangoi daba no ba asi ona hum haijaraga agi wase sanjarage sukar Matang asina against the motion dagi Priyanka Singha Janata College Kabugan. Ano magtada ngasigi pampak asa lengsin briba sintak pamadi sintak pipu sehang na ikok na nakurumzari. Loina na mapang kya dagi lengbi ba maruma pija sing sehang na ikai kum na butsari. Ay giming ketrimayum Priyanka Singha kauzai aya kauzi ozi Janata College Kabungaski Manipuri Masangi Departmenta third seventh jari Maheiroi mani. Ngasi house tambri motion asi Maheiroi ma oina Maheiroi Lup yaobada kaanaba nattana amangba leite hariba motion asi ai oina yazaning de speaker sir ahan matada Maheiroi ma oina Maheiroi Lup yaobadagi loksing hangan namba amadi mikok phomagi wakal kaya ama pibirabasu masigi ona tainabada kaanaba kaya kanadaba kaya ama sulai madugi point khara thamjage ahana point ta lahi tamagi wakal hantarakpa natraga laithorakpa Maheiroi si ayambana Lup yaobana mafam kaya thodok kaya da yaudaba yarakte madunai matam yamna manghali Maheiroi ma ki lai pabagi matam sangdaba aduga madugi result thanglapte madu masage ba career da suamang bala ibani ani siba pointa rajniti da khong thangjinba Maheiroi singya mana Lup ki mingda rajniti da khong thangjinuna chai na ba kaya ma mayo na hali kaishu leitaba protest kaya mayo na ba kaishu jaul bagi damak ahin na sawna akure lamana makhugi wakal adubu lamung na hali ahum siba pointa thaksi kasi kairakpa Maheiroi singya mana Lup yaobana Lup ki strike boycott natraga ate thabak tharang kayada mai asinduna maram oiraga matam piba ngamlakte maduna magi tungi start ki strapan oirai mari siba pointa ning tamabu lana sijinaba Maheiroi singya mana Lup yaobana ning tamabu lana sijine Maheiroi khara amana makoina sillang liba program kyadu aning mawongda pangthoi maduna samasta kai bibata natna masha da su amama hela ibani makoi masel bhabasu tokai tarai aduga manga suba pointa matamgi sang nayaktaba Maheiroi sing ayamana lupte hejina thawa yaksilabana matamgi sang nayakti aduga Maheiroi ma waina lai pabagi matam atai ehri activities kaya amada matam piba ngalaktabana aripa matangi manungda matam piba ngalaktabadagi wakal amasung lai ani bar sontare taruk suba pointa puni wakala sa iting bangba Maheiroi sing na Lup ki thosing tarang kaya da thawai yaobana Maheiroi ma waina lai pabagi matam piba ngalaktabana nong mana magi mami asi sontare ibani matam nadi haujin khiba aduga Maheiroi ma waina mahaigilam nadi sotho bana kangaw na mi gum maithia pusya bada oirai tare siwa pointa sayena ba thoanda Maheiroi sina Lup yaobana sayena ba kaya ama tholi makoi masel phawba ningai sangna narakpada kishu Kutuna basu yaudaba nate maduna makhoi masil masa hi pusita natana miyamgi Lup yaobadagi tofoni na basu kongaya mani Nipang suba pointa isadi thonaling de mulana sijinaba Maheiroi khara amadi makhoi na pare phamodi pawar bulana sijinai ai mana ngare matagum napal gi mayai karai maram aduna makhoi ki micha thingai lambi oirai Pampai ba leader sina makha tabasingbu thawo misitama miyai taropana wa kangana sit pokhai bagum Maheiroi mai dasu akai ba kaya lai maduna unity asi mangtharai
Mi singi mapun sistem gi wakal tambiu nam thak to ni masi topic su tambi kanu haina speaker sir motion asi house gi pass to dana ba haizari. Thank you. Mathang the favor of the motion dagi M Debita Singha Janata College Kabugans. अहान मक्तदा ngasigi dais ta leting biriba oja sing amadi speaker sarbo ihakna ikoknona khuramjari ehak ki ming mutum debita singha kawi ehak hoji janata college kabungas manipuri masangda BA 5th semester da tamjari bi Maheiroi amani ngasi house na pukhalakliba mosan Maheiroi ama oina Maheiroi Lup yaobada kaanaba nattana amangba amata leite hariba wafam asi speaker sir ehak na thawai hangsang yauna sagochani maramdi Maheiroi Lup haibasi satra singi apun basaktam amakhangni apun basaktam asina leibak amagi phuruk amagi mapi mapa oibasing aduna masaki saktam kaina ba leibak khunai gi mayokta leirakpa matamda mioi amom chongthoktuna hairakpa ngamdragasu Maheiroi Lup asina chongthoktuna asoibasing adubu taktuna lakli speaker sir Maheiroi Lup na samas amati prithibida larokhiba thodang khara pallabada Maheiroi Lup haibase ning tamba phangjingai gi mamangdigi leiraklaba aduga ning tamba phangraba matung ngasi chahi humutra hera phawbada hingduna leiriba Lup amani Malim asida Maheiroi Lup kumna kanba Lup leite hainari bani speaker sir masina takpadi Maheiroi Lup yawasi kanai haibani English singa maga changapan ga trukta lingkhatkiba Assam Satra Samilana state asida makhoi gi sahitya amadi sanskriti bo mayek lana thamnana bigi damakta achauba thodang lokhiba dunga side mayamna makhoi gi sanskriti amadi sahitya o masak khangnari aduga hojik de jati khudingma ki masa gi oiba students Maheiroi singe Lup amam lingkhatpata natana school college sing so Maheiroi sing achauba thodang lawi haibase Maheiroi Lup aduna tai aduga speaker sir North East ki oina su state amam de ki representative tawduna North East Student Organized na North East na thulak pa issue kaya da achauba mating ama pangdra lakli bani speaker sir aduga malem gi oina yengba taraga su development country hybrid chakut palebak ama orak na bohanarak pada Maheiroi singi achauba thodang lai haibase chakut aba China na khudamni English singa maga changapan ga trapan da thokiba the May 4th movement masigi ihawase prithibi ki khwaidagi chawba ihawamani masagi lebak China bo atopa lebak Japan pi ki da yaru haina Maheiroi singa kanna thingi ba khongjang adu mai pak tuna ngasi de masagi lebak adu lengduna leiribani aduga speaker sir amuksu panba yai madudi Manipuri Lonbu Barak ki nipan suba sidul da charana buhona bada all Manipuri Student Union AAMSU amasung all Assam Manipuri Student Union AAMSU anina kusam na raga kanna hona badagi English singa maga changapan ka maputani thoi August ki tang kunda Manipuri Lonbu Barak ki nipan suba sidul da charana ngangri base Maheiroi Lup asigi achoba thodang haijaninge aduga speaker sir amuksu panba yai madudi all Assam Manipuri Student Union English singa maga changapan ka humutani pala sapong lakhi badagi Maheiroi Lup asina akhoi ki samas amadi Maheiroi singi tonga miram kya da saruk yaduna lakli aduga sahi asigi kharani mamanga thokiba ising ichau haibadi mahausa gi oiba awaba aduda su Maheiroi Lup asina hakthing na tengbang magi masa aikoina uba phangi masida sunatana samas singthaba ya bathabak kaya haibadi Manipuri Lonbu Assam gi associate official language ama orakta bhona pada Maheiroi Lup asina achauba thodang lokibani thodang lokdre English ngani kun ga mari August ki tang kun mapal da the Assam official amendment bill pass hon gi basi so Maheiroi Lup sigi achauba thodang de gi haijaringe aduga Maheiroi Lup asina jawraga satra sinda kana bakharadang pallabada Maheiroi Lup yaubana satra singi apun wakhan khanba ngamhali aduga pusida tawgadaba taroidaba sing adusu masa khangba ngamhali aduga mapung oina pallabada ngasi maksinbiraba debate competition asigi thobo oiriba amsuna Maheiroi singi personality hengalhanaba asiguma thorang kaya paikalibase Maheiroi singi kaanaba nattana amangba amata pide haibase ngasigi amsuna mayek arbu kudamni haijaningi aduga amoksu Assam amadi Manipur gi wafam kya da hogolagli bana harol sing ase nongmo gi nisagi pakte irang ragli masibo khara makhai di kanjaba ngamdana ba haiduna amsuna mapha kya da awareness program chali bani aduga aroi boina ngasi house ki motion asi Maheiroi ama oina Maheiroi Lup yaubada kaanaba amata leite haiba motion asi takningai amata yauda ba tumduna leiro motion amani masida aikoina nahauna na amuglali haina yena bataraga di baitei oduna lakli ba koise atopa jati amaga pangko orabani maramotun speaker sir ngasi ki house ki motion asi house ki pass obina ba speaker sir ki mafam da haijari thank you Sina against the case Premila Singha Janata College Kabugans. Asiki damakta dai selection biriba ajasing amadi tin biriba khwai me apumna makusu ai hang na ikongno na kuramjari ai gi ming case Premila Singha kawi ai hojik Janata College Kabungasta Manipuri masang da 5th semester tamjari bi Maheiroi amani
Ngasigi house ki motion oiriba Maheiroi ama oina Maheiroi Lup yaobada kaanaba nattana amangba amata leite haiba wafam si masi hak sungjaya taninge speaker sir maramdi posak khuding maki abhaba leirabari phattaba sulai tongjaba leirabari amangba sulai haiba gumna asigumba Maheiroi Lup sing asigi mapan thongi meeting da yengbada yamna phajarabasu manungdari amangba kaya amarom leiribani masida kaanaba khakta lei amangba amata leite haina motion semlibase masi mi bulana lamjing bani speaker sir aduga kaanaba khakta lei haiba wafam masi yamna lan wafam ni masida kaanaba khakta lei amangba amata leite haiduna support tawduna lengbi ragiba treasury branch of hambiriba aigi marup singbusu ehana ngaktaba ngamde ani suba pointa Maheiroi ama oina Maheiroi Lup yaurabanina Lup tuga mai oisin hibana hauji tawgadaba mahai masingi lamda tamninglaktaba laik laisuda thawai yoraktaba haibase amati masana taru wafamni ai laik su tawni Lup ta su yauni haibasi masi oiroidraba yaroidraba wafamni maramdi haukiba matam amuk halakte sitokiba tin amuk hanjilakte haibagumna aikhoi Maheiroi oiringai matamda Maheiroi na tawgadaba laik laisugi matamdo adu amuk hana halaroidrabani aduna Maheiroi oiringai matamda aikoina matambu yamna cheksinna atopa maikaida sijinaba tawdaduna mahai masingi oiba maramda sijinabana Maheiroi singi kaanaba oigani haina ahangna speaker sir gi khudangdagi haizari ahum suba pointa kariguma Maheiroi ama oina Maheiroi Lup tu yaurabanina Lup tuna sillangiba thabak thoram khurimakta mahangna saruk yaba haibase masi masana taraba wafamni masigi Maheiroi pangthongliba thoramsing adu yauraga halakpa matamdari aikhoi warabani laik tawninglaroi nongma khaktang larik tahodabada Maheiroi ama oina aikhoi kyam yamna mangjai haibase masi Maheiroi ama oina aikhoina khangbam thoi speaker sir matang asi raihangna pansaningbadi satranang adhyanang topo hariba slog ase lai haktaktagi leiraglaba aikhoi moni risi kayana satragi mathau karino haina haibiramlabani madudi satra haibasidi mahai masing tambana mahaki athoi balani haigadabani Lup yauba haibasidi masi yamna emotional oiba maramna aikhoina laik tawbada yamna akaiba lai aduga mari suba pointa yamna maru oiriba amana speaker sir Lup da yausinduna Lup ki member president secretary oiri haiduna aikhoina matam leirigai matamda laik to tahodrabanina konari thabak phangdre thabak tawba matamdadi academic certificate mathau tarai ai Lup ki member president secretary oiri haibana yarakte matam leirigai matamda aikhoina wakhal lausing mapung phadringai matam aduga leibakini jatigini haina ko chen honarigai matamda konadi yung puba ngamdaduna laira chutanabo oiduna kaya amarom sulairibani masira topiga sina pamlibasi madudi oheningde speaker sir manga suba pointa Maheiroi gi Lupna sinja langjaduna jagoi isaigi oiba thabak thoram kaya amarom torakpa matamdadi hola se chandabagi moongda laknagani adubu jati gi samaj ki chawkhanaba thabak tawbinasi saruk yaminisi haidaba matamdadi kana amata thoglawai thawai yaudaba Maheiroi khara khatama thorakani aduna aikhoi Lup yauduna su kari tawgani masiri isagi matamanghan bani speaker sir Taruk suba pointa asita sunatuna Lup yaurabanina Lupna mafam tatuna program gi damakta sinlangjabada isagi ipum thijaba amadi sel thungi awatpa leirakpadagi ibung manungda kok sanarakpa aduga mayam loinaba matamda aikhoina afaba mi khakta loinagani haibadi leitabανina loinariba mi sing adugi marakta nisa sijinaba khaya loinarubadagi nongmagi khaji haina sijinakibana nisa da lupkidabasu yaudabanate aduga haujikani matamda thoram ama pangthokpa matamdadi khut amadagi su changsilakani khut amadagi su changsilakani hariba changsilakpa khutsinga aduga amamba maigi dagi su lakani angano maigi dagi su lakani amamba maigi dagi lakpa khutsinga aduga khusamna ruba tarabadi Lup aduda yauriba member singa ado makhogi pusido amamba maigi de lamjing bikhigadra haina aihana yamna akiba ama leisai aduga mapangi mina yengthina batanatana Lup aduda yauriba Maheiroi singa adugi marakta moti naraktabadagi amaga nungaina daduna pusi chupagi oina molom leina kiduna Lup thadongna duna nau yaudraba hi amagumna himai chumbina balaitana kangauna raba mi amagi sakram lauduna pusi chupani ngamdana kaya amaram chulai ho yauribani asi haira matang sidalo sindare matangda अखोगी ट्रेजरी बेंच तगी रोशन पाउनम गुरुचरण यूनिवर्सिटी सिलचर. Good evening, everyone.
Ngasigi house asida thambiriba motion Maheiroi ama oina Maheiroi Lup yaobada kaanaba nattana amangba amata leite haiba motion asi mayik singna chumi mamaduna house dagi pass tobina bahaina aina Mr. Speaker sir gi famda haizaninge motion asi mayik singna chumi haina utnaba aihakna wafam khradang thamjagi haki magidagi Maheiroi Lup yaoba haibasi ꯑꯩꯈꯣꯏꯒꯤ ꯁꯥꯇ꯭ꯔ ꯑꯃꯒꯤ ꯄꯨꯟꯁꯤꯗ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯃꯊꯧ ꯇꯥꯔꯕ ꯄꯔꯁꯣꯅꯦꯂꯤꯇꯤ ꯗꯦꯕꯂꯞꯃꯦꯟꯇ ꯑꯩꯈꯣꯏꯅ ꯃꯍꯩꯔꯣꯏ ꯂꯨꯞ ꯌꯥꯎꯕꯗꯒꯤ ꯇꯝꯖꯕ ꯐꯪꯉꯤꯀꯣ ꯗꯤꯁꯤꯖꯟ ꯃꯦꯀꯤꯡ ꯔꯦꯁꯄꯣꯟꯁꯤꯕꯤꯂꯤꯇꯤ ꯑꯗꯨꯗꯒꯤ ꯇꯤꯝꯋꯥꯔꯛ ꯑꯩꯈꯣꯏꯅ ꯃꯁꯤꯗ ꯌꯥꯎꯔꯒ ꯁꯥꯇ꯭ꯔ ꯑꯃ ꯑꯣꯏꯅ ꯌꯥꯝꯅ ꯄꯤꯛꯄ ꯑꯉꯥꯡ ꯅꯋꯥ ꯑꯃ ꯑꯣꯏꯅ ꯑꯩꯈꯣꯏꯅ ꯃꯁꯤꯗꯒꯤ ꯇꯝꯖꯕ ꯐꯪꯉꯤꯀꯣ ꯑꯗꯨꯒ ꯃꯊꯪꯗ ꯃꯍꯩꯔꯣꯏ ꯂꯨꯞ ꯌꯥꯎꯕ ꯍꯥꯏꯕꯁꯤꯅ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤꯗ ꯊꯣꯛꯂꯛꯀꯗꯕ ꯊꯦꯡꯅꯀꯗꯕ ꯀꯌꯥ ꯑꯃꯗꯣ ꯑꯩꯈꯣꯏꯅ ꯑꯣꯖꯥꯁꯤꯡꯒ ꯎꯅꯖꯔꯒ ꯈꯪꯖꯕ ꯉꯝꯃꯤꯀꯣ ꯑꯩꯈꯣꯏꯒꯤ ꯍꯥꯟꯅ ꯄꯨꯕꯤꯈꯤꯕ ꯂꯨꯞ ꯑꯗꯨꯕꯨ ꯍꯥꯟꯅ ꯄꯨꯕꯤꯈꯤꯕ ꯑꯣꯖꯥꯁꯤꯡꯗꯒꯤ ꯈꯪꯖꯕ ꯉꯝꯃꯤ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛ ꯏꯟꯗꯤꯌꯥ ꯚꯥꯔꯠ ꯕꯔꯁ ꯑꯁꯤꯒꯤ ꯑꯍꯥꯟꯕ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯑꯣꯏꯕꯤꯈꯤꯕ ꯖꯋꯥꯍꯔꯂꯥꯜ ꯅꯦꯍꯔꯨ ꯃꯁꯥꯃꯛꯅ ꯏꯪ ꯁꯣꯛ 1953ꯇ AAMSU All India Student Federation ꯐꯣꯔꯝ ꯇꯧꯈꯤꯀꯣ ꯃꯍꯥꯛꯅ ꯂꯨꯆꯤꯡꯗꯨꯅ ꯌꯥꯝ ꯐꯖꯅ ꯐꯣꯔꯝ ꯇꯧꯕꯤꯈꯤ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯪ ꯁꯣꯛ 1959ꯗꯁꯨ All India Student Coordinating Committee All India Student Coordinating Committee asibusu mahakna mayik singna lamching lamtakpiduna puthokpigiko aduga ekhoina huzik leiriba leibak India Bharat Barsa asi British na chahi chani ro namthaduna thamlure masibu ekhoi ireicha singna British ki makhutagi kanjana bi damakta thokiba iho kya dasu satra kya marumna sarugya kibani ko Maheiroi point na thamjaninglibadi civil disobedience movement da civil disobedience movement da akhoi India ki satra kya marumna maduda sarugya kibani civil disobedience movement khwaidagi maming leiraba akhoi India da British ki makhutagi India bu kanjanaba honakhiba lan iho aduda satra samilon kya na sarugya kibani aduga ngasigi house asida thambiriba motion Maheiroi ama oina Maheiroi Lup yaobada kaanaba nattana amangba amata leite haiba motion asi mayik sengna chumba maramna house asidagi motion asibu pass tobinaba Mr. Speaker sir gi famda ningsingjari Thank you. Matang sina position bench tagi YHNB singa Gurucharan University Silchar. ꯑꯍꯥꯟꯕ ꯃꯛꯇꯗ ꯉꯁꯤꯒꯤ ꯊꯧꯔꯝ ꯑꯁꯤꯗ ꯂꯦꯡꯕꯤꯔꯛꯂꯤꯕ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯏꯀꯣꯛꯅꯅ ꯈꯨꯔꯨꯝꯖꯔꯤ ꯑꯩꯒꯤ ꯃꯤꯡ ꯑꯔꯥꯝꯕꯝ ꯌꯥꯏꯆꯦꯟꯕꯤ ꯑꯩꯍꯥꯛ ꯒꯨꯔꯨꯆꯔꯟ ꯌꯨꯅꯤꯚꯔꯁꯤꯇꯤꯗ BA ꯐꯥꯔꯁꯠ ꯁꯦꯃꯤꯁꯇꯔ ꯇꯝꯖꯔꯤꯕꯤ ꯃꯍꯩꯔꯣꯏ ꯑꯃꯅꯤ ꯉꯁꯤꯒꯤ ꯍꯥꯎꯁꯀꯤ ꯃꯣꯁꯟ ꯑꯁꯤꯗ ꯄꯤꯔꯤꯕ ꯃꯍꯩꯔꯣꯏ ꯑꯃꯅ ꯃꯍꯩꯔꯣꯏ ꯂꯨꯞ ꯌꯥꯎꯕꯗ ꯀꯥꯟꯅꯕ ꯅꯠꯇꯅ ꯑꯃꯥꯡꯕ ꯑꯃꯠꯇ ꯂꯩꯇꯦ ꯍꯥꯏꯕꯁꯤ ꯑꯩꯗꯤ ꯁꯨꯛꯌꯥ ꯌꯥꯅꯤꯡꯗꯦ ꯃꯁꯤ ꯑꯔꯥꯟꯕ ꯋꯥꯐꯝꯅꯤ ꯄꯣꯠ ꯈꯨꯗꯤꯡꯃꯛꯀꯤ ꯑꯐ ꯐꯠꯇ ꯑꯃꯥꯡ ꯑꯇꯣꯡ ꯂꯩꯕꯒꯨꯝꯅ Maheiroi amana Maheiroi Lup yaubagi so amang balai haibasi treasury bench ki members sing amuktang janing tana khanthabana achumba khongthang oigani respected speaker sir Maheiroi amana Maheiroi Lup yaubagi amang basing adu aihak mathang mathang haijarakke ahanbada karagumba Maheiroi amana Maheiroi Lup ta yauduna hena thawai yausinba tarabadi arapa amasung anakpa mafamda chathok chasingi mathau mayam tarakani mama chatliba do sela da nadi yaba natte donation gi sel natabida masagi over sel sodana changlakani Lai rocha amagi mafamda madu awaba morakani sel paiba imungi macha singsu gari gi thau hali amadi masagi kharsagi sel adu kadai dagino mama papa dagini mama papa gi sel manghali badu amang banatabra ani subada Maheiroi amagi khwaidagi maru oiba mathau dangdi mahai tambani mahai tamlingai gi mamal yam lo tamasida matam kaya kaithokuna lup ki damakta koi chen chen na hotna batarabadi phana afaba sacho orabasu magi result parikha gi result adu thirakani maduna tungda ningba kaibagi achoba madam ama orakani masigo amang banate tongjabani haigadra ahum subada Maite aikhoise yamna masing likpa kanglukni competitive exam thaga doriba afaba Maheiroi amana Maheiroi Lup ta yauduna ungchiba tarabadi magi exam adu maithiba natana atopa lambi leite asina aikhoge jati gi lan oiga doriba migi masing handharakani mari subada Maheiroi Lup ta yauriba Maheiroi singi marakta amaga motina daba amadi leader oningba kya thorakpadagi khana chainaba fawa yarai masigi mahaina Atopa satra gi lup linkhakiba yaudaba natte haukiba chahi 1958 marfu 13 amadi marfu 12 da amsu ani thokibagi wari lairibani
aduga amarom da Manipur da AAMSU dagi Assam amasung MSF haina mingthonba tongan by student organizations in thoki masina fai haina laura badi wa haina leite tunda mi hodok ko wai haibda ta gani manga subada akhoi gi lamdam asida leiriba matam gi oina Maheiroi Lup ta yaduna akhoi bilamjing bi kiba ikai khunabada matik charba ahal lamansing makhoi gi punsi gi history amuk khanna yenguba matamda school gi oja oibana ayambani atoba thabak tawasu yawda budi natte aduga Maheiroi Lup ta yawangdaba kyana SS officer oiri doctor oiri engineer oiri hojik makhoi na samaj ki thodang chawna yari masi ko karam na kana de haiga dawri bano taruk subada Maheiroi Lup ta yawduna maru oiba fampuriba kanagumba Maheiroi amana kathokpagi gun yawdraba wa haina tanaba yajaba masa tawna mahele haina khanba mi oirabadi magi mi watlakani madu oirabadi kaidawnungda achawa thabak amatta pangthokpa ngamloi masina lupki mami nongmagi samtharakani asiguma fibamda laklabadi mahak adu Maheiroi Lup ta yawraba sukana daba misakni haina lofam thoi tare subada kanagumba thamul sonba Maheiroi amana Maheiroi Lup ta yawduna matam ka haina kaithokhiba tarabadi magi imung manungdagi amadi college tagi lakpa pressure gi marakta lupki thabak thorom mayam asi punkhiba maramna magi brain adu puba ngamlakloi matamduda mi adu depression da changkhiba natraga heart attack lakpa yabagi chance wangna lerakani nipan subada ai gombi kanagumbi nupi Maheiroi amana lupki makok maru oduna arapa amasung anakpa mafam khayada chathok chashin tawba horaklabadi mana phana chumna chatlabasu mabu nungsidaba mi kharana magi maranda fattana ngangnarakpa yai asina magi punsida akaiba orakloi haiba leite mapan subada ngasidagi chahi kun mathoi gi mamangda Manipur da afaspa gi protest masana masabu mai hadana sijakhiba athogo pebam chitranjan Manipur Student Federation gi luchingba mani bahana sikhibadu miyamna sonai amadi athobani haina miyamna hainai madu orabadi thagum tara naupuduna I matundagi chawna na yopirakliba mama pana macha kaina bagi maicha adu phai haina lawga dawribra mamaduna ngasi gi house ki motion asi lali haina objection to jury speaker sir respected speaker sir aina mathakta thamkiba wafam sing asina ngasi gi house ki motion asi lali haina praman to jury mamaduna motion asi house tagi pass to yare habo wafam samjari thank you Very well. Presentation complete. Mathang sina treasury bench tagi M Chinglembi Devi Nehru College Poilapul. isi mafam asida lengsing biragliba oza amadi aigi isung manaba amadi ise san yamapuna mapu kogno na khurumjari aigi ming Chinglembi Devi M Chinglembi Devi ai haji Nehru College Poilapul da Manipuri da honors lawduna FIGBA first semester da tamjari ngasi aina Barak phele Inter College Manipuri debate competition asida saruk yari basi ngasigi Maheiroi amana Maheiroi Lup yaobada kaanaba nattana amangba amata leite haiba topic asi aina haiba wafam asi mayek sengna yaningi maramdi Maheiroi Lup yaobada madudi akoina su khangi hoji kun mathoi suba chahi cha da Maheiroi amana lairik tamba haibadi lairik tamba masu mathau tai aduga aikoigi lairik tamba tanatana aikoigi Maheiroi Lup yauraga Maheiroi Lup tagi aikoigi loksing yan amadi kanaba mayam asu phangi adu tanatana aikoina hajita su som kanotagi engse hairakhiba Maheiroi Lup yauraga aikoiga mangjaba amadi aikoigi matamanghanba haibado aikoi isa da leijare haibadi aikoina lairik paba matamda lairik paba thabak suba matamda thabak suba natraga aikoigi thaudang adu matam chana aikoina isana matam adu khangna matam chana surabadi tawrabadi aikoina pumna makta Maheiroi Lup ama yawbasu ngamgani aduga Maheiroi Lup yawbasu ngamgani lairik su phajana paba ngamgani aduga aikoigi afaba satra amadi tungtabra thabak su tawrakpa ngamgani aina su khalli aduga tanatana Hauji aikoina college da tamiba college organizing habidi aikoi college gi piba organizing na aikoida ai samak siaudi akoi college gi NCC amadi National Cadet Corps natraga NSS National Social Service sina aikoida piba cultural club eco club literary society debate forums red river asina chingbani haiba
ꯃꯊꯛꯇ ꯄꯟꯈ꯭ꯔꯤꯕ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯁꯤꯡ ꯑꯁꯤꯒꯤ ꯃꯍꯩꯔꯣꯏ ꯑꯃꯅ ꯌꯥꯎꯕꯗ ꯀꯥꯟꯅꯕ ꯅꯠꯇꯅ ꯑꯃꯥꯡꯕ ꯂꯩ ꯍꯥꯏꯔꯕꯗꯤ ꯃꯍꯩꯔꯣꯏ ꯑꯗꯨꯒꯤ ꯄꯨꯟꯁꯤ ꯑꯗꯨ ꯃꯌꯣꯜ ꯆꯣꯡꯗ꯭ꯔꯕ ꯄꯨꯟꯁꯤꯅꯤ ꯍꯥꯏꯅ ꯂꯧꯖꯩ ꯑꯩꯈꯣꯏꯅ ꯃꯍꯩꯔꯣꯏ ꯂꯨꯞ ꯌꯥꯎꯔꯛꯄꯗ ꯑꯩꯈꯣꯏ ꯏꯁꯥꯅ ꯑꯩꯈꯣꯏꯒꯤ ꯃꯊꯛ ꯊꯣꯡꯕ ꯑꯃꯗꯤ ꯃꯈꯥ ꯊꯪꯕꯗ ꯀꯔꯝꯅ ꯋꯥ ꯉꯥꯡꯒꯅꯤ ꯅꯠꯇ꯭ꯔꯒ ꯗꯤꯁꯤꯄ꯭ꯂꯤꯟ ꯍꯥꯏꯕꯗꯤ ꯊꯛꯁꯤ ꯈꯥꯁꯤ ꯎꯠꯄ ꯑꯃꯗꯤ ꯏꯁꯥꯅ ꯏꯁꯥꯕꯨ ꯊꯥꯖꯕ ꯊꯝꯕ ꯉꯝꯒꯅꯤ ꯍꯥꯏꯅꯁꯨ ꯈꯜꯂꯤ ꯑꯃꯗꯤ ꯑꯗꯨꯁꯨ ꯑꯩꯈꯣꯏꯒꯤ ꯃꯍꯩꯔꯣꯏ ꯂꯨꯞꯇꯒꯤ ꯑꯩꯈꯣꯏꯒꯤ ꯂꯤꯗꯔ ꯑꯃꯗꯤ ꯑꯩꯈꯣꯏꯒꯤ ꯏꯆꯦ ꯏꯆꯟ ꯑꯩꯈꯣꯏꯒꯤ ꯃꯊꯛ ꯊꯣꯡꯕꯅꯁꯨ ꯑꯩꯈꯣꯏꯗ ꯇꯥꯛꯄꯤꯕꯁꯨ ꯌꯥꯎꯏ ꯐꯠꯇꯕ ꯇꯥꯛꯄꯤꯕꯇꯁꯨ ꯅꯠꯇꯅ ꯑꯐꯕꯁꯨ ꯃꯌꯥꯝ ꯑꯃ ꯇꯥꯛꯏ ꯑꯩꯈꯣꯏꯅ ꯂꯧꯁꯤꯟꯒꯦ ꯍꯥꯏꯔꯕꯗꯤ ꯐꯠꯇꯕꯗꯣ ꯊꯥꯗꯣꯛꯑꯒ ꯑꯐꯕ ꯄꯨꯝꯅꯃꯛꯇꯨꯁꯨ ꯑꯩꯈꯣꯏꯅ ꯂꯧꯁꯤꯟꯕ ꯌꯥꯏ ꯈꯨꯗꯝ ꯑꯣꯏꯅꯃꯛ ꯏꯀꯥꯏ ꯊꯤꯒꯟꯕ ꯃꯤ ꯁꯥꯇ꯭ꯔ ꯃꯍꯩꯔꯣꯏ ꯑꯃꯈꯛꯅ ꯋꯥ ꯉꯥꯡꯕ ꯍꯩꯇꯕ ꯑꯃꯗꯤ ꯏꯪꯖ ꯇꯞꯆꯕ ꯃꯍꯩꯔꯣꯏ ꯑꯃꯈꯛꯅ ꯃꯍꯩꯔꯣꯏ ꯂꯨꯞ ꯑꯁꯤ ꯌꯥꯎꯔꯕ ꯃꯇꯨꯡꯗ ꯋꯥ ꯉꯥꯡꯕ ꯑꯃꯗꯤ ꯁꯤꯟ ꯂꯥꯡꯕꯗ ꯑꯆꯧꯕ ꯑꯃ ꯅꯠꯇ꯭ꯔꯒ ꯂꯤꯗꯔ ꯑꯃꯁꯨ ꯑꯣꯏꯔꯛꯄ ꯉꯝꯃꯤ ꯂꯥꯏꯔꯤꯛꯅ ꯑꯩꯈꯣꯏꯗ ꯒ꯭ꯌꯥꯟ ꯑꯃꯗꯤ ꯂꯧꯁꯤꯡ ꯄꯤ ꯑꯗꯨ ꯒ꯭ꯌꯥꯟ ꯑꯃꯗꯤ ꯂꯧꯁꯤꯡ ꯄꯤꯕꯗ ꯃꯍꯩꯔꯣꯏ ꯑꯃꯅ ꯃꯍꯩꯔꯣꯏ ꯂꯨꯞ ꯌꯥꯎꯕꯗ ꯑꯩꯈꯣꯏꯗ ꯒ꯭ꯌꯥꯟ ꯂꯧꯁꯤꯡ ꯑꯗꯨ ꯐꯣꯡꯗꯣꯛꯄ ꯑꯃꯗꯤ ꯎꯠꯊꯣꯛꯄꯒꯤ ꯄꯥꯡꯒꯜꯁꯨ ꯄꯤ ꯃꯍꯩꯔꯣꯏ ꯂꯨꯞ ꯌꯥꯎꯔꯒ ꯑꯩꯈꯣꯏꯅ ꯃꯍꯩꯔꯣꯏ ꯂꯨꯞ ꯌꯥꯎꯔꯒ ꯑꯩꯈꯣꯏꯅ ꯏ ꯄꯤꯕ ꯍꯥꯏꯕꯗꯤ ꯕ꯭ꯂꯗ ꯗꯣꯅꯦꯁꯟꯒꯨꯝꯕ ꯑꯩꯈꯣꯏꯅ ꯄꯤꯕꯗꯁꯨ ꯃꯍꯩꯔꯣꯏ ꯂꯨꯞꯅꯁꯨ ꯑꯅꯝꯕꯅꯁꯨ ꯊꯧꯗꯥꯡ ꯑꯁꯤ ꯄꯥꯡꯊꯣꯛꯆꯩ ꯍꯥꯏꯕꯁꯤ ꯊꯝꯖꯅꯤꯡꯉꯤ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯄ꯭ꯔꯖꯥ ꯑꯃ ꯑꯣꯏꯕꯒꯤ ꯃꯤꯑꯣꯏꯕꯒꯤ ꯍꯛꯀꯤ ꯃꯃꯜ ꯑꯗꯨꯕꯨꯁꯨ ꯈꯪꯕ ꯉꯝꯃꯤ ꯈꯨꯗꯝ ꯑꯣꯏꯅ ꯏꯂꯦꯛꯁꯟ ꯀꯔꯤꯅꯣ ꯚꯣटिꯡ ꯀꯔꯤꯅꯣ ꯊꯥꯗꯣꯛꯀꯗꯕꯅ ꯀꯔꯤꯅꯣ ꯂꯧꯁꯟꯒꯗꯕꯅ ꯀꯔꯤꯅꯣ ꯃꯌꯥꯝꯁꯤꯡ ꯑꯗꯨ ꯃꯍꯩꯔꯣꯏ ꯂꯨꯞ ꯌꯥꯎꯔꯒ ꯃꯍꯩꯔꯣꯏ ꯑꯩꯈꯣꯏꯅ ꯈꯪꯕ ꯉꯝꯃꯤ ꯃꯁꯤꯅ ꯑꯩꯈꯣꯏꯗ ꯇꯨꯡꯒꯤ ꯄꯨꯟꯁꯤꯗ ꯑꯐꯕ ꯁꯤꯇꯤꯖꯦꯟ ꯑꯃ ꯑꯣꯏꯍꯜꯂꯛꯏ ꯃꯥꯂꯦꯝꯁꯤꯗ ꯐꯥꯎꯈꯤꯕ ꯂꯤꯗꯔ ꯀꯌꯥꯁꯤꯡ ꯃꯍꯩꯔꯣꯏ ꯂꯨꯞ ꯌꯥꯎꯔꯒ ꯃꯥꯂꯦꯝꯁꯤꯗ ꯐꯥꯎꯈꯤꯕ ꯂꯤꯗꯔ ꯀꯌꯥꯁꯤꯡꯁꯨ ꯃꯍꯩꯔꯣꯏ ꯂꯨꯞ ꯌꯥꯎꯔꯛꯄ ꯉꯥꯛꯇꯅꯤ ꯃꯍꯩꯔꯣꯏ ꯂꯨꯞ ꯑꯁꯤ ꯑꯩꯈꯣꯏꯅ ꯌꯥꯎꯕꯗ ꯀꯥꯟꯅꯕ ꯂꯩꯇꯦ ꯍꯥꯏꯕꯁꯦ ꯌꯥꯖꯅꯤꯡꯗꯦ ꯑꯗꯨꯒ ꯀꯥꯟꯅꯕ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏꯅꯁꯨ ꯃꯌꯥꯝ ꯑꯃ ꯐꯪꯉꯤ ꯀꯥꯟꯅꯕꯇ ꯅꯠꯇꯅ ꯍꯣꯏ ꯃꯌꯥꯝꯒꯤ ꯋꯥꯈꯜꯗꯁꯨ ꯑꯃꯃꯝꯁꯨ ꯂꯩꯀꯣ ꯋꯥꯐꯝ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯅ ꯃꯍꯩꯔꯣꯏ ꯂꯨꯞ ꯌꯥꯎꯔꯒ ꯃꯇꯝ ꯃꯥꯡꯉꯤ ꯑꯃꯗꯤ ꯂꯥꯏꯔꯤꯛꯇ ꯊꯋꯥꯏ ꯆꯪꯗꯦ ꯍꯥꯏꯕꯁꯦ ꯑꯩꯈꯣই ꯏꯁꯥꯗ ꯂꯩꯖꯔꯦ ꯑꯁꯤ ꯑꯣꯏꯅ ꯑꯩ ꯐꯥꯏꯅꯦꯜ ꯍꯥꯏꯖꯒꯦ ꯄꯨꯝꯅꯃꯛ ꯑꯁꯤ ꯑꯆꯨꯝ ꯑꯔꯥꯟ ꯄꯨꯝꯅꯃꯛ ꯑꯩꯈꯣꯏ ꯏꯁꯥꯗ ꯂꯩꯖꯩ ꯑꯐꯕ ꯊꯕꯛ ꯇꯧꯒꯦ ꯍꯥꯏꯕꯁꯨ ꯏꯁꯥꯗꯅꯤ ꯐꯠꯇꯕ ꯊꯕꯛ ꯇꯧꯒꯦ ꯍꯥꯏꯕꯁꯨ ꯏꯁꯥꯗꯅꯤ ꯑꯃꯥꯡꯕꯗ ꯆꯠꯀꯦ ꯍꯥꯏꯕꯁꯨ ꯏꯁꯥꯗꯅꯤ ꯑꯆꯨꯝꯕꯗ ꯆꯠꯀꯦ ꯍꯥꯏꯕꯁꯨ ꯏꯁꯥꯗꯅꯤ ꯑꯁꯤ ꯍꯥꯏꯔꯒ ꯑꯩꯒꯤ ꯋꯥꯐꯝ ꯑꯁꯤ ꯃꯇꯥꯡꯁꯤ ꯇꯦꯟꯁꯤꯟꯖꯔꯦ ꯃꯊꯪꯁꯤꯅ ꯑꯣꯄꯣꯖꯤꯁꯟ ꯕꯦꯟꯁꯇꯒꯤ ꯖꯦꯝꯁ ꯁꯤꯡ ꯅꯦꯍꯔꯨ ꯀꯣꯂꯦꯖ ꯄꯣꯏꯂꯥꯄꯨꯜ ꯖꯦꯝꯁ ꯁꯤꯡ ꯑꯍꯥꯟꯕ ꯃꯛꯇꯗ ꯃꯐꯝ ꯑꯁꯤꯗ ꯂꯦꯡꯁꯤꯟꯕꯤꯔꯛꯂꯤꯕ ꯑꯣꯖꯥ ꯒꯨꯔꯨ ꯑꯍꯜ ꯂꯃꯟ ꯈ꯭ꯋꯥꯏꯀꯤꯕꯤꯄꯨꯁꯨ ꯑꯩꯍꯥꯛꯀꯤ ꯖꯦꯝꯁ ꯁꯤꯡꯍꯥꯅ ꯏꯀꯣꯛ ꯅꯣꯟꯗꯨꯅ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯆꯔꯤ ꯉꯁꯤꯒꯤ ꯇꯣꯄꯤꯛ ꯅꯠꯇ꯭ꯔꯒꯅ ꯃꯣꯁꯟ ꯑꯣꯐ ꯗ ꯍꯥꯎꯁ ꯑꯁꯤꯅ ꯍꯥꯏꯔꯤꯕ ꯑꯁꯤꯗꯤ ꯃꯍꯩꯔꯣꯏ ꯑꯃꯅ ꯃꯍꯩꯔꯣꯏ ꯂꯨꯞ ꯌꯥꯎꯕꯗ ꯀꯥꯟꯅꯕ ꯅꯠꯇꯅ ꯑꯃꯥꯡꯕ ꯑꯃꯠꯇ ꯂꯩꯇꯦ ꯍꯥꯏꯕꯁꯤ ꯂꯥꯜꯂꯤ ꯍꯥꯏꯅ ꯍꯥꯏꯖꯅꯤꯡꯉꯤ ꯃꯍꯩꯔꯣꯏ ꯑꯃꯅ ꯃꯍꯩꯔꯣꯏ ꯂꯨꯞ ꯌꯥꯎꯕ ꯇꯥꯔꯕꯗꯤ ꯀꯥꯟꯅꯕꯇ ꯅꯠꯇꯅ ꯑꯃꯥꯡꯕ ꯀꯌꯥ ꯂꯥꯛꯏ ꯑꯗꯨꯒꯤ ꯀꯥꯟꯅꯗꯕꯁꯤꯡ ꯑꯃꯥꯡꯕꯁꯤꯡ ꯑꯗꯨ ꯑꯩ ꯉꯁꯤ ꯍꯥꯏꯖꯔꯛꯀꯦ ꯂꯥꯟꯊꯣꯛꯅ ꯇꯥꯛꯆꯔꯛꯀꯦ individual personality mangakpa ama mahiroi amana mahiroi lup ama yawa tarabadi masagi haidi individual oba personality kya mangai haibadi mahiroi ase mahiroi amana tawaise magi haidi masala khanjaba masala tawjaningba ado group ama da jawa taradi utpangamde group ama da jawa utpangamda taradi masala masagi thoram sing ado kausalakani group da jawa gi wakan sing aduna masagi power paijai masagi uiba power ado masana khangbangam de group gi power du namak konthak bakcha kya na khalakani ani subada mahiroi gi matam mangba haibase mana ngasi arapa mafam amada chakani meeting ni haiduna mahiroi amana hujiki matam asida meeting ni haina chaliba ase mla amana thamda natagana chiham da chapa meeting da gi ne heli chai thamda chaliba se mahiroi amana thamda chaliba meeting asi mana haidoriba asida meeting asidagi kasu haina banate ngaki minute manga taragi meeting oidongni adu mana chaliba mafam adudi lapani matam dusu kya mukchangi matam nomada pung ahum mari duri adum meeting asigi chapani kopani habre change aduga adu meeting adu chalroga halapa matamda mana warabni wabagi maichak aduna larik adu pabangamde larik adu pabangam na mana hojik tawdeise aduga mahiro aduna larik to paraba tarasu wabagi maichak aduna mana pariba adu ngaki phawo su nongala padi ka on adu gumba khoba aduna mak pusi tungko na chapangam gadama nate aduga kano subada mari subada leijariba sina mahaki sel mangba mahiro amna chaliba sel ase masagi nate mama pagini
अदो महान चली सेल से मवा पागी और बने सेल अदो नोंगदा चली बसीदा मा लुपा 10 कुंता नते जांघई चाम चनी संगा पजावी बनी अदुगा मागी सेल अदो मांगे अदुगा लोइना माना ngasi program ama tawwe habada program adu da mairoi dagi donation lawda banate donation lawda kya no chani chahum chamri adumai lawba kya jawi aduga program adu dagi dana tana mairoi na hojiki mairoi lup ni haijana raga mai mama apa dagi pesa kya huram da natra gara chimpi tawaga lawba jawi aduna ta pati mairoi lup jawu dagi mairoi asina tamrak ni se hojik machin phiba kya asu tamla e aduga तरुक सुबह थमजनिंग बा कनो हाइबसिदी माने होजिक माहिरोय माने होजिक माहिरोय लुप असिदा जावरगा माहिरोय लुप की माहिरोय की तो माहिरोय लुप नत्रे होजिक पॉलिटिकल इन्फ्लुएंस है बके आसु जावरे ए माहिरोय लुप ना होजिक तो बसे माहिरोय लुप सिंग द खुंजल लदी माहिरोय की नि हाइदो अदुका हयें कोना पॉलिटिकल की इलेक्शन लापा मतंदा माहिरोय सिंग अदु सोप त पुदुना करिसु लेना द मरी लेना द पॉलिटिकल पार्टी की रैली चपदु द mahiroy adu puduna reli adu chalali aduga mahiroy adu ki matam ma adu dikana bra kana banate adu bo amang mani mahiroy amagi aduga loya na mahiroy kya hojik silchar kano mafam asida chali bada college ki election jo ko matam da mahiroy lup kya thula kani mahiroy lup adu da thula pa asida mahiroy lup marak adu da khana pa kya jawi mahiroy lup amana amaga hojik khana pa matam da chinna ta khana de thang thingba natragana amagi मसादा सोक नबत मत मिथुगाम हाइबा क्या केस थिंगनखरे थांग थिंबा सिदा माहिरोय दु हॉस्पिटल दा लेलिबो माहिरोय दुगी काना बनते अमांग बनी असिबा खंबी दा गई एनो सिंगना मोशन ऑफ द हाउस दा लेबिलिबा मियाम सिंग सिबु करी न्याना हाइजनिंगी अहुम सुबदा निपाल सुबदा पियर प्रेशर होजिक कनो तो बदा सीनियर अमोय न कनो दा माहिरोय लुप यावि बसिंग सिना मागी मखादा लेबा सिंगु येंथा मागी मखादा लेबा सिंग येंथाबी अदो येंथाबी बसिगा माला कई तोगे है द माई रोइसे हुजिक नंगना चंगाई नि आई सुमाइना पावर पाई हाइदुना मापु थक्सी खासी नाइ दंगाई तोंगाना येंथाबी ब कया तोबी अदि मतंग द कैंपस डिस्टर्बेंस कैंपस ता हुजिक माहिरोय असिना मोय माहिरोय gi ओइबा पावर पाई हाइदुना ओजा द थक्सी खासी याव दब कया तोरै ओजा दुना नांगु चयुगना तमना पनिशमेंट बि रोगना स्टूडेंट राइट हाइबो उसलाई स्टूडेंट राइट हाइबो उसलागा ओजागा खनबा क्या थुमै खनबा क्या सिदा मोना मथौ लैतबदा कैंपस अदुगा कनो तौनि प्रोटेस्ट तौनि हाइदुना बु माहिरोय क्या gi लाइक तबो क्या थिंगदुरा कॉलेज अदुदा कैंपस अदो थिंगबा क्या यावी अदुगा लोइना माहिरोय अमदा अननेसेसरी रिस्पांसिबिलिटी क्या पिरपा माहिरोय अमना हुजिक माहिरोय अमोइना तौगदबदि लाइक पाबा खोपा तौगदबनि अदुबु माहिरोय अमना हुजिक तौनि बसिदि प्रोग्राम अमगी दमक्ता चेंबा खोपा पैसा खाइगतपा अदुगा करमना कनो तौगनि इलेक्शन मतम द करम ब्लॉक खोमनि हाइबगी कनो तौबा असितनि हुजिक माहिरोय अमना तमी बसे माहिरोय लुप यावदा अदुगा अनोबोइना कनो तौजबा मतम द माहिरोय चुमगी माहिरोय अमना हयंग ता कुंठा द प्रोग्राम हेरपदा तांथाम परमेता कुंगुम द खलाकनि अदु माहिरोय लुप अदु द यावि द माहिरोय अदुदि थामा ममांगै खंगुरा माना अदुगी मत चेंबा खोपदा थामा दु ममागी mahi tamgada matam natragana mana kona jagada thoramasi adu singdo mangi mana program adu gi jamakta chain do khopa karamna adu program do kana to gani refreshment na kari bijagani dance kari chongan gani natragana karam bhawan da kari ngangar gani ha do khanbada mai gi kano do matam ado mangalli asi haira ka kano sing ma ege ayya wafa nasimation janingi thank you matam da treasury bench tagi M Sujata Devi, Nehru College, Koilapur. न्याय ओरबा ओजा गुरु मैम पुनमकु इकोक नंदुना खुरुमजरी ngasi aigi ming M Sujata Devi ai hauji Nehru College Koilapur da FYU BA first semester da Manipuri honors loduna tamjari asigumba program asibu sindi bagi damak all Assam Manipuri Students Organization kusu thamoi sengna thagachari Maheiroi oina Maheiroi Lup yaobada kaanaba nattana amangba amata leite haibase aiha thamoi sengna yajaningi haibadi Maheiroi amagi ahanba thaudangdi larik pabani aduga ani subada aikhoina talakliba mahai masing gyan losing adubu mayam mamangda uthokpa sina maruni aikhoina talakliba gyan losing adubu losing singdi aikhoina wanga ngamjadaba mi kya amaromdasu thona losing confidence kya amaso hengarhalali
The Malemi Power AAMSU Students Organization Mayam Jaukiba Malayre, Kudamoina Palavada, Assam's Chief Minister Dr. Hemanta Biswa Sharma, all Assam Manipuri Students Union leader Rami. The ex-CM Sarvananda Sanwal Mahaksu leader Rami. अखोई कॉलेज ऑर्गेनाइजेशन मैम हाईबसिंगदी एनसीसी एनएसएस इको क्लब मैम क्या ऑर्गेनाइजेशन सिलप थबक थोरम लोइना लाली हाइबदी चुमते मसीना अखोइदा यामनमक कानाहली Thank you. Matang the opposition base tagi A Rima Singa Nehru College Poilapul. Ahano Makada, Papa Masida, Pom Lancer Lenshin Riba, Ozasing, Wo, Gomono Kurumzari. First, in a higher Wasi. Motion of the House to Pukalagi, Maheiroi Amoina, Maheiroi Lup yaobada kaanaba amangba leite haibasi. Ay tasimaki yazaning de. Maram the first high motion asida yauba kaanaba amangba leite haibasi. Maheiroi Lup ama yauba haibasi tamliba ekhoi yamna lana lamjingi lafna leheli haibasi loop ki matha thongba sing students sing da ato ba events sing activities competition ni haidana ato ba mafam da puduna chalaga khoi gi ala mafam da chatpa matam da nupi sing gi oina di yamna khudong sa da ba da asigu ma khudong sa da ba thodo kya thoiba asigu ma khudong sa da ba sing sina khoi gi nauna loop sing sida yawak liba angang sing da problem kaya thogali Maheiroi amoina mahakna tamliba layak laisu haibasi akon Maheiroi singidi amna maru aba mathau dangne bako asino Maheiroi Lup singida yawaga akhoi time singse manage tawada yamna waiba asigu time manage tawba matamda waba sina laik tu mana honagadra natra atopa Maheiroi Lup yawiba singdu mana honagadra asigu honara pasida mase mentally pressure oireba angangdo kayamba thakana suna jawsige natraga asigu Maheiroi Lup se yawsina natra masagi laik singdo pasira haibana matamda ma yamna waiba Mathangda Maheiroi Lup kaya ama matangi politics party singa jaweba asiguma politics party singna akoina college ki election tawba matamda makoi gi college amada Lup ani ataga amadagi hena leba asiguma college ki Lup singsida election tawba matamda mapandagi politics party singsina khusandalaguna akoi gi laiba college singdogi student singdo amaga yengthina laiba aina ngamdaba jati haiduna moigi mathang thongda laiba politics party singdudagi mating loduna akoigi nusinana chanana laiba akoigi friends singdo de oja sing khangde ama khangde siga mokoina jati dharma gi lobo maina khaidona tuna mokoise jingthina rakuna minung siama da polak teba third pointer They know the whole of the Maheiroi Singh they are Maheiroi Singh political agenda oinane seasonal mathang the student organization the Maheiroi yauriba amana matam masa khangna seasonaba yamna wana thoi haibadi yamna wana thoi saying kayada mai pa ko ngamde Lord naba afaba mi ama oiba haibasi akoi Maheiroi ama oina yamna mathau taeba akoina Maheiroi ama mathau taeba haibasi akoi se karamna kamaina akoi se lairik tamaga akoi se kama matana lairik paraga akoi se karamba matamda lairik paraga akoi se achawa thabaga mi ama oigani haina khaleba si Maheiroi Lup khata yawa khatana akoi se atoba wana khangba ngamdeba akoi gi Maheiroi ama gi meru bathadang se akoi se lairik pabane akoi se degree lawone akoi se degree lawaga akoi se achawa mi ama oibane ba I for Ponta. I know some young Zabada Uzabada. I am Maheiroi Singh and Yauriba, Makwiki Marup, senior Singh and Mokoise. Bully Togo, Hoiki, ano bataw matanda, nang asita of the Bazade, nang aduto of the Bayati, Hagan, Mokwina Mokwiki, senior Mokwiki, Mokwina Pari from Adugi, Mating Loden of Angangs, Angang Sinduga, Bully Toyaba, hiding nang asita of the Bazade, nang aduto, or nang adagi adulo, so Haidana, Akashukang of Angang Singo Toyaba. I say Haraga, I'm a thanks the legendary.
1 minute lay. 1 minute lay. Warning them. Papa. Lady Maheiroi Lup ama yawaga ko hoigi angang sindagi sumaina mama mapana pesa donation mayam ki Maheiroi Lup sina angang singa pesa piwana haiba asiguma pesa singi offer tawang amda mama mapa mayam laireba adu sindana makoina mayumda kano mama mapa egi pesa se pita bayaro egi senior singna hairapani egi group to gi egi Lup to gi Maheiroi egi president na hairapani pesa do pita bayaro hedna asigumba khana duna chena duna mama mapa dei pesa mayam lai laiba asina maram oduna mama mapa mu maza du gi akhoi gi mari sida akhoi gi jamunushina da mom pong laiba asigumba pesa se offer tawang amda mama mapa se mayam lairibani asidi Maheiroi Lup ma yaw akhoi gi life se career se akhoi sengot pangam meba Maheiroi Lup khada yaw khada akhoi life career tawang amda te Maheiroi Lup yaw da bida ato official mayam mama also official mayam on greba si Maheiroi Lup khada yaw khada akhoi career life set tawang ami haiba se yam sa jamin de Lady motion ki favor da lady banoi bu sugumba Maheiroi Lup pagi kari kana ba fange sem so me da hanjani ko favor da lady motion si lady lady Time out. si hai lo Lazy Yamna Animak side Mike Animak Tigi Tongan Ba point kaya marum pajabajo pointsing Pukanari the Barak Sida Aina Mukamuning Jamamatang second round is a counter Funa Gadabanina Mana Haina Kodakari Gumasing point later Gadimodo no Tobio Horen Hangbada Noana Bagitamakta Susmita Singha Gurucharan University Silchar Ahambada mafam asida timbiriba khwai punam pui kongno na khorimjari aigi ming Sushmita Singha ai Gurucharan University da BSc Geology da first sem da tamjariba Maheiroi amani masigi motion of the house masigi motion of the house Maheiroi ama oina Maheiroi Lup yaobada kaanaba nattana amangba amata leite habase aina kupna analyze tawrabagi tungda aihakna strongly support tawjai maramdi Chatra amadi chatri or ama oirabadi amagi punchi habase larik tamba khakta natana oiba japonte aduga akhoi gi exposure ama sumathau tai duga aina experience tawgi lambi mayam ama dagi akhoi Maheiroi Lup jawba se khwai dagi beneficial ne khanjai akhoi college students college students aduga aina hygienic body student union aba jawba haibase completely student amagi personal choice ni sida forcefully tawbasu nate masana self growth pambagi leadership teamwork aduga amasung lengona na chatmina bagi quality se gain tawjaning bagi wakhal na masana jawjabani haina thamjaningi student union ama semba haibase yamna luba amasung maru oiba tangkak ni ana khanjai adubu akoi maitai Maheiroi singi damak AAMSU haina ichau chau leijawse akoi damak pongthok chaningai ni aduga kariumba Maheiroi Lup da Karimba Maheiroi Lup amana yum orabadi akoi Maheiroi singsina yumbi ne na khanjai yumbi yaw da bida jum mama lingkhat pa habase oithok ta wani adugi akoi student ama oina orabadi Maheiroi Lup ta khitang khara orasu masagi contribution ta wa habase akoi da makti am chawso ningai wa famni AAMSU asi akoi punamakna khangi duni 1978 ta akoi Assam da leiriba Manipuri khunai asibu chakhat nabagi dama lingkhat khibani aduna main focus Maheiroi singda piduna hawaliba naharol singbu AAMSU na afoba future ama pina bagi damakta hotna na AAMSU na lakhibani aduga aina last second point hygienic badi from paiduna prithvi ki khuna AAMSU yaw hiba oja guru mayam hujik chawbak pham paiduna prithvi ki kuna da hujik thabak tawna leiri aduna aina hygienic badi Mr. Speaker sir as a student akhoi yamna sincere oba mathau tai and honest towards oneself oba mathau tai and last but not the least ai point ama thamjaningi aina thamjaning base Mr. Speaker sir akhoi Maheiroi gi akhoi khunai singi damak sugjam tawbi gi ba AAMSU asi apsibu akhoi Maheiroi singi amangwani haibasi tawbion masak khangdaba tani aina khanjai aduga aina akhoi treasury bench gi members singna khudam oina mayam tambi khare AAMSU na akhoi Maheiroi singi dama akhoi khunai gi dama adu kyam jam na kathok pi khare haina adu aina thamjaning ba point se
अखोइना grateful ओइबा तंबा sincere ओइबा तंबा अखोइगी sincere towards oneself अदुगा self growth की लंबी द चटनबगी दमक काय अइना खनबदी अखोइ महिरोइ लुप जाव से करीम अमांगबा तरेते अदुना आई मिस्टर स्पीकर सर हाइजनिंगी सो अखोइ केनो से मोशन से पास तो भी हैना थैंक यू Thank you. Matang sina opposition bench ki oina masina aroiba participant ni Yumnam Sanjoy Kumar Singh, Assam University Silchar. Ahan Maktada, Honorable Speaker, judges, respected teachers, and my dear friends. Mayampona Makta Ikai Kumna Vocheri. Aigi Ming Yumnam Sanjay Kumar Singh, PhD scholar, Department of Statistics, Assam University, Silchar. Ngasi ina Haidorigo from Siga. Haigi the Bana Hayodaba. Hairoi the Bana Haikiba, Yawabasu Mayam Nangapu. Ngasi ina Maheiroi debate competition Asiga against the motion that Thamjami Wafamdi. First, union makes students forget their real purpose. Union work takes hours every week and steal energy from the students. Students stay matam logiba, energy logiba. Adulorega kona, they will be forgotten. Time wasted now becomes regret tomorrow. Results don't change because you work in a union. Results don't ask you work in a union or not. Exam doesn't ask you work in a union or not. Your textbook won't salute you for being in a union, but will definitely punish you for ignoring them. Now, my second point is student union bring unnecessary politics. Let's be honest. We are here. When there is a union, there is a politics. When there is a politics, there is a division. And when student gets divided, education becomes the victim, the only victim education. Student gets pulled into adult problems. Students become soldiers in their unknowing battle and never chosen battle. And stress and pressure arises. Just like union say, we will support you. Once you join, support become duty. Attend this event, come to this meeting. It's just like come to this meeting, there will be meeting. Help in the collection of money. And when you can't, you are judged. A student join union for support, but ends up supporting the unions instead. Example, even Thokadori. Students, ma'am, please, lao paisa collect na bhi. And in such case, oja ma'am the chakani, sir, even thui paisa khara pipiyo. And the image of the student is like, asi angang si am kamula paisa ni ba, just for this event. And no career benefit. Union promise exposure. What about the jobs? What about the careers? Will your union badge help in UPSC? Will union badge help you net? A union doesn't build your future, your education does. A union badge will not help you in the interview in a skill or it will help skill. Just like in an interview me ma'am what are your skill? And in that place you will say like I am a president of this union. The interview will not just like they will just say what are your skills? Nang skills karamano. If you are sitting in a TCS interview, the most prominent skills will be C, C++, Python, or some data analysis. And instead of that, you're offering, sir, I'm the president of this union. They will not select you. And my last point is invisible losers. What do we lose in the union when we join in a union? We lose time, focus, mental peace, relation, and what do we got? A badge, a name, a temporary feeling of importance, not a good rate. Short-term excitement cannot justify long-term loss. A ship can sail anywhere, but if only not tied in the shore. A student can reach any height, but only if they are not tied down the unnecessary things. At last, I strongly stand against the motion. Thank you. Thank you. Matang the favor of the Treasury bench tagi Thoksom Subham Singh, Assam University Silchar. Long Pusiba Mayambu. Barak Inter College Manipuri debate competition the Lakiba Mayambu Hagna Nalumna Kuyamjeri. Ayiming Thoksom Subham Singh, I Jaribongi, I Uji, Assam University Education Department of BSc BEd ki Maheiroi Mani. Ikai Kumnabada Matik Charaba, Ahan Laman, Oja Singh, Amasung, judges, speakers Singh. Nasi, Ihak Maheiroi Oiduna.
Maheiroi singi lup yaobada kaanaba mangningai amta leite haibase ihakna thajaba amasung yaijai haibase mayang yofumda thamjari aigi ngasi wafam ase aigi quote amada haujarege strength grows where minds unite with good purpose haibadi akoi punamaki wakhal lawsing punamak pullagi afaba thawama magi tamakta adoidi akoi ki pangal nongma nongma gi hengalakani ase Maheiroi singi lup haibase achamba lup amaga manade Maheiroi singi lupna Maheiroi da wakhal lawsing pibata nattana awapa kayawa akoi bu awapa kayada akoi sikai problem dagi akoi puthokdiri amasung mimang tongangda puthokuna wahi watao ngangba thaksi khasi naiba se wapna mak tanja se akoi gi union gi platform da akoi pije Maheiroi singi lup sina Maheiroi gi academic ki oba jaha notes haiba mabung machena machin manauda senaba dumaina union gi under da punamak se thawang se lagli bani ngasi example oina lawabada akogi Assam University Manipuri Students Union da tamliba Maheiroi kaya ngasi akogi opposition dagi hariba ngasi Maheiroi singi kari kaanaba lei haibas asiga aigi khwadi inspiration phangnabase akogi Assam University Manipuri Student ngasi fauda president or president ki from Bhubiriba meeting se akoina education field one of the highest achievement haitai ado doctor of philosophy ase lopnama akogi ngasi university ki president ki from Bhubiriba sing se lopnama PhD student mata wari maming oina panwabada yamba Iswajit Sinha mathang tabada national awardee Krishna Mohan Sinha adugi mathang tarakbada igi yamba Omkar Samalaikum adugi mathangda igi opposition dagi hari siga nupi yangangna siga thampu na chatpada khudong chataba kaya lai asigi ase wa ase yaningde kaigin haji ai example ma bizage handaki Assam University the president or Bafam Buriba che Bijita Sinha Mahak English department ki scholar mani ado ngasi Maheiroi singna lup ki thawang kaya amasung inat ki ngak pada inat ki chatnalon promote to bada kaya mating pangli ngasi gi oiba program ase su akogi union nalam radi akoi tanja se thangoi amasung akoi opposition dagi haibiraki siga time management haibase larik hairaga laishu leitradi karim kanate adona union ase akoi laishu tambaga amani haina khanminasi aduga ngasi akogi one of many of the highly prominent leaders akogi sakhang maikhang na bada example oina pba bada akogi Bharat ki prime minister Narendra Modi 1974 da student activist ama oduna mahakna Nav Nirman movement Gujarat da chaki ase Nav Nirman movement haibasena akogi Gujarat ki student kaya gi conflict amasung oppress to bado amasung political leadership na student gi khudong chababi da kaya gi adugi mathakta movement ase logi bani amasung mathang ta koda Arun Jaitley haibase mahaksu Delhi University da student union da main role play tawai mahaki Maheiroi ki punsida in the year 1974 mathang tarakpada akogi Assam ki chief minister Dr. Hemanta Biswa Sharma mahaksu all Assam student union ki member ama oi mathang tarakpada general secretary of Cotton University ki oi mahak chahi ahum tubi 1988 1989 amasung 1991 amasung opposition na hairi siga Maheiroi kya IS Dr. Raji ado time out anyway thank you huzik question jagada uriba sina ngasi debate sigi aroiba participant ni haidi first round sigi ko treasury bench dagi Ningombam Panthoi Sana Devi from Assam University Silchar
ahanba maktada ngasi chinglemba AAMSU GC unit na sinlangduna pangthokliba debate competition asida thoram asida lengbirakliba aigi ikai khumna jariba oja guru amadi isok imanabi ipung iche mayam puno kwe hakna ikok tonna ikai khumna bachari aigi ming panthoisna ni ngombam ai hak Assam University Silchar Manipuri Department PG first semester gi Maheiroi Speaker sir ngasi Maheiroi ama oina Maheiroi Lup yaobada kaanaba nattana amangba amata leite hairiba asina ngasi gi motion asibu mayek sengna chumbana ai hakna phongna support tawjari wafam ase point kharaga loina na miyam mangda thamjage madudi ahanbada Maheiroi ama oina Maheiroi Lup yaoba haibase अखोई स्टूडेंट्स की एकेडमिक इश्यूज which हाइबदी अखोई स्टूडेंट्स ता थोकलपा इश्यूज लाइरिक कया फंगदना लेबा अदुगा स्कॉलरशिप की इंफॉर्मेशन कया फंगदबा फाइनेंशियल प्रॉब्लम ओरगा असिगुम्बा प्रॉब्लम कया असिबु Maheiroi Lup यावबा तारबदी मसे पुमनमक खंगबा ngami हाइना हाइजेनिंग अदुगा अनि सुबदा अहानबगी पॉइंट पु ब्रेक डाउन तोरगा हाइजेनिंग बदी ahum subada akhoi Maheiroi Lup yauraga akhoi na leadership ki quality amasung experience kaya ama khangba ngami aduga akhoi individual level da akhoi na mari subada phongna hairagadi Lup yauraga leadership ki quality amasung experience kaya ama khangba ngami wide variety of audience amasung society da exposure ama phangna ba akhoi knowledge amasung understanding level ki horizon bu expand tawba ngami Manga subada akhoi society amasung community na awapa tarakpa matamda students union na social duty oina mateng pangduna awapa tarba kaya amabu mateng pangba ngamli aduga aroi boy na haizening badi joining a students organizations present many opportunity to learn about yourself your goals and your strengths we can learn from how other students handle certain situations and test our current knowledge. We can also find out what you are good at, whether that is multitasking, staying organized, generating ideas, or serving others. This self-awareness is beneficial for our growth and future career. Masimakna Maheiroi ama oina Maheiroi Lup yaobada kaanaba nattana amangba amata leite haiba motion ase mayek sengna chumme. Thank you. Thakachari. Hello. Thank you. Masiga loina akhoi both the opposition and the treasury bench animak tagi ahan bagi first round gi si swaida loisille ado honorable judges singna su takpi gi matungina koi continue adum second round chathanaba khangan birei aduna second round gi mu koi same sarase second round si ga chawrangna minute koi minute kun khak thamjari minute amam dagi yaringa hendana ba sai sagi point do thambada ko adumai tawsi ado ahen ba minute khara ga hapaga 20 minutes ne koina total thamjari basi okay adu di hang sai gi dumaina dum against the motion akoi opposition dagi Devosri Singha Kasar College aina hani modi bas ama katani group asida yaudragana pass oibra ya yaudragana oidana khandra exam se Devosri gitu clear lebih orang ba amtam ngai matam nei khalam hai nang itu gyan tahu dre group asida yauragana pass oibra exam ya yaudragana oidana khandra student yauragana group asida yauragana pass oibra ya yaudragana oidana khandra Students Union ayo Maheiroi group asida yauragana pass oihana khandra ya yaudragana oidana khandra gyan tare ko okay kana na kumgani mathang the treasury bench lagi lawembam Jasmeet Devi ngasai opposite bench tagi panbi ki ba organization yaubana larikta thawai yarak taba aduga thabak phang dai se tasengna langani kan jai maramdi
munne saloro matam da ko nisagi pak ta tawri ba mayam sigi punsina kai dau doino ba hadi moi punsina karam ba sai ta chakki doino ba kai gu thaba phang di haira gadi matamahan bagi thabak ti hadi matamahan bagi hiram di mayam lei ko adubu student organization da yaw bana study amadi kaino study amadi organization di thabak ani se loina na punna tawang am ba besi life skill amani ana thamsage Madugi matungda ngasai masu pandigi ko Maheiroi Lup yawana politics sa changre hai ba actually mi ama oina politics sa khang da ya da ba haidi khang da ya da posak mane thamjage ba adu student union da yawana politics ki ayama saruti khangale hoi adu ga haidi participate tawba kamana tawgani adu ga mi kamana pulakani kamai tawgani ti khangale ba adu ge matung ta ba mi du ge individually depend oi ba haidi aina politics da changni or changning da haidi mi du ge haidi kaino ne thamjage thank you Matang namuk somdagi opposition dagi kari Dipamoni singa Kachar College Silchar. aina man hai politics ki ram se janing de kari gina politics ki man have individual and mi khangi ala ko individually ha khangdi khanga ma group to man gale gi jarak to nya ba nang asiga hai ja de ki ma se individually khangi se group politics ki man da khanga di ko ma group to jawa di ma politics obviously ma chang ni kari gina group to ga politics ka dani siga form paine sa ha kari gino form ama group ama sara ko de ko form ama pairi aduga si power pairi mana si president pairi si pairi si kaino politics ama ni asiga ka asi kaino ko degree sorry disagree to ja de ko ase ko politics individually oini ang haram do ay adu kakke kaina hada group ama sang matam da ase obviously ase basic amani ke gina ma president hairi ma power ma pairi hairi asi pairi form pairi haini asi vote ni asi mai asi politics one changi individually hana leite siga ade khangda mine changi haise ko khangda mine changi hadi aduga masana kaya tare adugi masana changjam aduga ei kashum hain de par nangi nang haise politics individual se asi disagree tawri strongly thank you Okay. Matang da treasury base dagi el loya ngan ba singa. Respected judges, against the Jeriba groups in a high kiba, student union Jarabadi, Mam Padi Pashalaga, the sub program or a chap hybrid as an Indi. Mam Machanuna, Machanu Pagra, Machanu Pio, stays the Karaga Wang Madu. Adu Uraba, Ma Badano Uraganem, Mohodi Harago Poyaba, where Harago no Peshaga Samdan Nava Jadiaba, Adu Karigumba the Jaroyaba, Mabana Harago. Adu noi pesana ngamoy ba adu ka mo na high kidwa ayam chumi posak kuno maki amang ba masung kana balay adu bu aina khang badadi posak khara gadi lay amang ba lay re basu kana bana yaman gina amang ba lay kana ba mayam yaman gina amang masing do lay tariya ba lay tawa matta mana re student union si asiguma posak niya ba against the ladies group na high kiba amang madudi Time out. Matang da opposition bench dagi Priyanka singa Janata College Kabugan. hojita 4 gi mai ke de ngang bi gi ba aduda Maheiroi ama oina Maheiroi Lup yaobada akoi gi kana ba oi hai ba hello Mahei tam jimal lan tan jim matung akoi gi lup ama yaobada gi mi oi ba mi oi ka ama sor kren hai bi ki madu ngasi phawbada lup yawa mi oi ka yamna competitive exam mai pa ko mi oi ka yamna yaw khaba gi hai ba si hagna for the haizuri Mahei tam jimal lan tan jim matung lepa ki damak ta kalu yai aduga Mahei tam da matan da tam hodraga lepa ki di hai da lai thokpana tungi pusida masa masu phawba thak pangam da dina laila sudana bai su ora ibani mi pu puna leader aga nate koi hai ba tarabadi Pung jehena mida mistation bagumani haizaningi maduna lup yabadi masagi se thokna miti lejadabana mama apa aibasingda harassment kaya ama soidabana te Time out. Matang da treasury bench dagi M Debita singa Janata College Kabugan. third party da library ba ichinaw singna habi kibada Maheiroi Lup yaw basina larik lai su tawbada akai bala e masina larik ta pukning changlakte haina thamkyo wa pham ase ai hal ya janing de malamdi masagi mathong masa khangdaba masana Maheiroi ama oina masana larik tawbani haina khangdaba adugo lup yaw badagi haina taina laklagadi thingel thingba ngamdraga naisi khungna taina ba ona thoglagani haijaning speaker sir aduga musu
ꯑꯩꯒꯤ opposition side ꯗ ꯐꯝꯕꯤꯔꯤꯕ ꯏꯆꯤꯟꯅꯥꯎꯁꯤꯡꯅ ꯍꯥꯏꯕꯤꯈꯤꯕꯗ ꯂꯥꯏꯔꯤꯛ ꯇꯝꯕ ꯑꯁꯤꯅ ꯑꯊꯣꯏꯕ ꯂꯟꯅꯤ ꯍꯥꯏꯅ ꯍꯥꯏꯕꯤꯔꯤꯕꯁꯦ ꯂꯟ ꯑꯁꯦ ꯂꯥꯏꯔꯤꯛ ꯇꯝꯕ ꯈꯛꯇꯅ ꯑꯣꯏꯕ ꯌꯥꯗꯦ ꯍꯥꯏꯅꯕ ꯑꯃꯁꯨ ꯂꯩꯔꯤꯕꯅꯤ ꯃꯗꯨꯗꯤ student are pillars of the nation ꯍꯥꯏꯕꯗꯤ ꯃꯍꯩꯔꯣꯏ ꯍꯥꯏꯕꯁꯤ ꯇꯨꯡꯒꯤ ꯌꯨꯝꯕꯨꯔꯦꯜꯅꯤ ꯍꯥꯏꯕꯅꯤ ꯃꯍꯩꯔꯣꯏ ꯑꯃ ꯑꯩꯈꯣꯏꯅ ꯌꯨꯝ ꯑꯃ ꯁꯥꯕ ꯃꯇꯝꯗ ꯌꯨꯝꯕꯤ ꯍꯩꯕꯒꯤ ꯃꯊꯧ ꯇꯥꯏ ꯍꯥꯏꯔꯤꯕ ꯌꯨꯝꯕꯤ ꯑꯗꯨ ꯃꯈꯣꯡ ꯆꯦꯠꯅ ꯍꯩꯍꯧꯗꯕ ꯇꯥꯔꯒꯗꯤ ꯁꯥꯒꯗꯧꯔꯤꯕ ꯌꯨꯝ ꯅꯠꯇ꯭ꯔꯒ ꯄꯣꯠꯁꯛ ꯑꯗꯨ ꯀꯩꯗꯧꯅꯨꯡꯗꯁꯨ ꯑꯆꯦꯠꯄ ꯄꯣꯠꯁꯛ ꯑꯣꯏꯔꯣꯏ ꯃꯔꯝ ꯑꯗꯨꯅ ꯃꯍꯩꯔꯣꯏ ꯑꯃ ꯑꯣꯏꯅ ꯂꯩꯔꯤꯉꯩꯒꯤ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯇꯨꯡꯒꯤ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯤ ꯁꯃꯥꯖꯁꯤ ꯈꯜꯂꯒ ꯑꯐꯕ ꯊꯕꯛ ꯇꯧꯔꯛꯄꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯗ ꯑꯊꯣꯏꯕ ꯒꯨꯟ ꯑꯃꯗꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯑꯆꯦꯠꯄ ꯊꯕꯛ ꯀꯌꯥ ꯇꯧꯕꯒꯤ ꯃꯊꯧꯗ ꯍꯥꯏꯔꯤꯕ ꯒꯨꯟ ꯑꯁꯦ ꯐꯨꯗꯣꯛꯍꯟꯕ ꯉꯝꯕꯗꯤ student union ꯈꯛꯇꯅꯤ ꯃꯊꯪꯗ ꯁꯣꯝꯗꯒꯤ opposition base KH Premila Singh Janata College Kabungas. Treasury branch phambiriba aigi marupsingna haibigiba Dr. Hemanta Biswa Sharma asi student union da jawraga su achouba asohi Assam gi chief minister oi haibase masi hagi ajaningi haibadi kai yengo mahagumbai mahaksidi ju kayagi matungda mahakhagdani aduga akoina samas ka Magumba siri juk amagi manungda amura khatani adubo student union siga mari laina tabida akhoi jati ga samas ka asigi damakta thabak toriba akhoi oja guru mayam ama lairibani haibadi ming oina panjarabada ihangna oja enanda babu oja asi Assam sarkar ki sangnai ACS amani mahangna hauji kanna akhoi samas ki chakhana ba thogdang kaya lokhali asi hairga matang asiro sinjar Matan the treasury base Roshan Paunam GC University Silchar. ꯑꯩꯈꯣꯏꯒꯤ against the motion dagi habirpa AAMSU 1992 da ani thoki haibo wafam asi proof laite asingba amata laite mai maduna masi point asi kakchaningi 1978 da four thoki ka AAMSU asi ngasi phawba mai singna amata oina program pangthok tuna lai ko aduga ani subada ꯑꯩꯈꯣꯏꯒꯤ ꯏꯟꯗꯤꯌꯥꯁꯤꯗ ꯂꯩꯔꯤꯕ ꯁꯤꯇꯤꯖꯦꯟ ꯈꯨꯗꯤꯡꯃꯛꯇ ꯌꯨꯅꯤꯚꯔꯁꯦꯜ ꯑꯦꯗꯜꯠ ꯐ꯭ꯔꯦꯟꯆꯥꯏꯁ ꯐꯪꯉꯤ ꯆꯍꯤ 65 ꯁꯨꯔꯕ ꯑꯩꯈꯣꯏꯒꯤ ꯏꯟꯗꯤꯌꯥꯗ ꯂꯩꯔꯤꯕ ꯁꯤꯇꯤꯖꯦꯟ ꯈꯨꯗꯤꯡꯃꯛ ꯚꯣꯇꯤꯡ ꯇꯧꯕꯒꯤ ꯔꯥꯏꯠꯁ ꯂꯩꯔꯤꯕꯅꯤ ꯃꯗꯨꯒꯤ ꯔꯥꯏꯠꯁ ꯑꯣꯏꯔꯒ ꯏꯟꯗꯤꯌꯥ ꯍꯥꯏꯕꯁꯤ ꯗꯦꯃꯣꯀ꯭ꯔꯦꯁꯤꯅꯤꯀꯣ ꯄꯤꯄꯜ ꯔꯤꯄ꯭ꯔꯦꯖꯦꯟꯇꯦꯇꯤꯚ ꯑꯩꯈꯣꯏꯅ ꯔꯤꯄ꯭ꯔꯦꯖꯦꯟꯇꯦꯇꯤꯚ ꯈꯟꯕ ꯃꯇꯝꯗ ꯑꯆꯨꯝꯕ ꯔꯤꯄ꯭ꯔꯦꯖꯦꯟꯇꯦꯇꯤꯚ ꯈꯟꯐꯝ ꯊꯣꯛꯏ ꯃꯗꯨꯅ ꯁ꯭ꯇꯨꯗꯦꯟꯠꯅ ꯄꯣꯂꯤꯇꯤꯀꯦꯜꯗ ꯌꯥꯎꯁꯤꯟꯕ ꯍꯥꯏꯕꯁꯤ ꯇꯉꯥꯏꯐꯗꯅ ꯃꯊꯧ ꯇꯥꯏ ꯍꯥꯏꯕꯁꯤ ꯑꯩꯅ ꯍꯥꯏꯖꯅꯤꯡꯉꯤꯀꯣ ꯃꯁꯤ ꯍꯥꯏꯔꯒ ꯊꯝꯖꯒꯦ ꯃꯊꯪꯗ opposition dagi Yai Chenbi Singh Marksu GC University Silchar dagi Treasury bench dagi haibigiba Maheiroi amana Maheiroi Lup ta yawaga skill development amadi leadership quality hengala I haibase masigi mayokta haijaningbadi Maheiroi amada henjana pressure piraga hekta leadership quality amadi skill development oigani haiba leite Hoji National Institute of Health ki matung inna 75% of student depression amadi 84.4% of student na anxiety amasung stress mayok naribani mil ba amagi skill development haibasi laik lai su patik chana tamba amadi afaba oja singa fajaba afaba environment amada leiraga hingalatani haibada hajai mata hajira sinjar Mathangda treasury base dagi M Chinglem B Devi Nehru College Koilapur against bench dagi hairakhiba akhoi matam manghanba akhoi di adugi Maheiroi Lup yauraga matam mangi aduga akhoi di laik pabal sontharai haibado ai sana yaningde maramdi aikoina matam amadi ai mamang dusa haijaki ko matam amadi aikoina tawgada thabagado matam chana aikoina manage tawgada bani moina ngasai somdagi against dagi hairakibada aikoida Lup yauraga meeting ama chatpa natraga program ama yaubra akhoi gi matam mangi akhoi gi laik tagi sontharai thawai pungning yaudi haibado Lali madudi aikoina meeting no makhak tha amada natraga chahi amada program amura ani rakha tawbadu aikogi matam kaya mangde ne su khali adudagi halaga natraga meeting ado ngahaktang kha join tawraga participate tawraga halaba matungda aikoina lairing matam chana amadi nungthang da su meeting haiba nungthang ayuga aikogi lairing paba matam asidi numidhang amasung ayuk sidi obviously leibai leiribani lairing paninga haina aikogi satragi oina Maheiroi gi oina aduga matam duga aikoina matam manage tawraga pagadabani ayuk natraga nungthang se di aikogi luptagi kaidangwai da su aina su tajara padasu aina su yauzara padasu meeting ama di akhoi program ko khatti basu leite time out asi hariga lesson jare Mathangda James Singh opposition bench dagi Nehru College Koilapur Motion of the House the Fambiriba Ichinina Singh na habigiba Paromalay adu Parugi control in Hajaning badi Hinyang Pabaka Hinyang Pia Pabaka Maraka Hinyang Pia Patama Apuma Yawa Hinyang Pipano Pumia Jaka Pigano
nangi cekek ama do cekek tara di mara ta cekek ama phata bajaro mari cekek ka do season ba atai pro ko season ba bag yaro edo khangbiu aduga unity and haji nangi lupa do kano to na ba build to protect and help haina Maheiroi ma protect ama sung help to ne ha ba dumaina adi example hoina Manipur da pali ba sarkar adu su mai dei ni mana Manipur gi da makta kain to ngam da nangi lup macha adu na nangi da makta kai to ngam dei मतलब ट्रेजरी प्लेस तकी मासू नेहरू कॉलेज कोल्हापुर तकी नी एम सुजाता देवी aina haijaning badi ne hadi students union jawraga kaim kana de haibasi mi puna mag jawdraga di kamaina sakholakani students unions na ye lawri ba thawang se hadi kaim tawdaba mi amana lawba ngabote aduga aduga karim aduga aduga students aikoina time management da wai bisi akoi isada leire aikoina larik pabagi matam thabak tawagi matam sidi isada leire loisanga okay thank you a rima singa nehru college koilapur da hojita janata college tangi akhoi gi maru amana hojita hai ge bodo haidi union jaw ga state ta wangang bai habi union khata jaw lu khata jaw ga state ta lawangang ni habi lai tiba atopa kana program amma da so ko college ke program so auto program da so akhoi sin da lawangang ni akhoi mai pa na uye ba si union khata jaw ga state ta lawangang ni habi lai te dai mathang da akhoi gi Maheiroi Lup ma yaobada confidence मैम लाई है बसे Maheiroi Lup खता यार confidence आवते confidence है बस इसाना पुथोक्सा का दबने बा मीना अखोदा confidence पिरक तो इनती है बा confidence है बस इसाना पुथोक्सा का मथोता है बा अदु देखी Maheiroi Lup खता ना नी की मतें पांग है बस लेते बा अतो पर organization मैम लाई है बा अदु ना सुमी की मतें मैम पांग है बा हंगा सिर्फ student खता जाओ बदी Lup तब मतें पांग है बदी इसी दिया जानेंगे ऐसे है evaluation जर मतलब द ट्रेजरी बेंच तकी सुस्मिता सिंह जीसी यूनिवर्सिटी सिलचर ट्रेजरी बेंच तगी आई काउंटर ओवर पॉइंट्स मैम अमसो कोई मेंबर्स सिंह हाइबीखरे अदो अइना थमजनिंगबा हुजे काउंटर अहुम खक्ति लेरी को दुगा वी अखोई मीटिंग तौजरी से अखोई मरम अम लेना मथौ ताना तौजरी मी को अखोई की आमसु खंगदे अतोबा कनो Maheiroi की लुप खंगदे को दो मीटिंग तौई से दुगई हलागा अखोइना अखोई एस टीनेजर्स ओइना अखोई 20s की एज 13 एज की एज ता अखोइना असुक जामना अचौ चौबा खुदम अचौ चौबा थबा पांथोप पंगम बसे अखोई दमक याम चाउ सोचनिंगाई नि अदुगा सेकंड ओइना हाइरगना jealousy का comparison है ना मा कनो अखोई opposition bench तकी हाई की jealousy का comparison से अखोई की individual trait नि अखोई ने इसाना असे correct हो गदा बनी इसाना develop तो जब बनी को अखोई दुगा क्या introvert होइबा या फिर अखोई इकाई जब इकाई तुजुंग ममी सिंग सिसु असे personality trait अमा ने ना खंजा union अमागा Maheiroi Lup अमागा करीम मोगी कनो ले जाते ना खंजे तो last तना अमा हाई भी की अखोई नुपी अंगांग होइना Thank you. Okay. Mathang sina opposition ki di aroi bani aroi participant Yumnam Sanjay Kumar Singh Assam University Silchar. Aina haning madi ahoi ina ong na pangiba NCC gumba direct interview SSC interview phamba SSC interview phamdo hana nang NDA natraga IMA rung bai porikha halo rega phamdoni direct changma nate you need academic background to crack that interview nai direct nang I'm a student president of student union hire chang yaponte then without knowledge you can't speak without knowledge nang leadership quality lawe knowledge jaw leadership quality yaw ne without union jaw su leadership quality le gadi knowledge le gadi mangang mani ponam he can present in front of everyone thank you Okay, thank you. Mathang sidi treasury bench tagi ani khak leiri participant Ahmeda Thokchom Subhas Assam University Silchar. पोचा कामना पुनः मापो मांगली है बसे ही आजदी करी गए ना आदि अमा असे से इना उल्टा इना हाय बता कहीं ना दिए यूनियन दा अफवा क्या ले अदुबु फत्तबगी एग्जांपल लो देना यूनियन जागो वाने स्टूडेंट के हाइजरी मथन सुबदा पॉलिटिक्स
politics hai se jamna fajaba wahani jamna fajaba poni asibu mayamna jamna lanna khanna lo politics hai se distribution of power resources amasung collective decision making ko ado do kona akhoi gi Maheiroi sing union Maheiroi gi punsida politics tamba hai ba sisu jamna darkar tai kari gina di mathang da chawa khotla ga politics fattawa hadi politician like laisu heitaba moina pai khraga politics fatte hai ba si jamna fatte haining de kari gina di akhoi Maheiroi sing fajana politics to khangduna taimina di politics tu su asaba product ni Time out. The last is Aroi Bagisina Ningombam Panthoi Sana Devi Assam University Silchar Treasury Bench 3. ꯑꯩꯈꯣꯏꯒꯤ ꯑꯣꯄꯣꯖꯤꯁꯟꯗꯒꯤ ꯍꯥꯏꯔꯛꯈꯤꯕ ꯃꯍꯩꯔꯣꯏ ꯂꯨꯞ ꯌꯥꯎꯔꯒ ꯀꯥꯟꯅꯕ ꯑꯃꯠꯇ ꯂꯩꯇꯦ ꯍꯥꯏꯕꯁꯦ ꯑꯣꯏꯗꯕꯅꯤ ꯃꯔꯝꯗꯤ ꯃꯍꯩꯔꯣꯏ ꯂꯨꯞ ꯌꯥꯎꯔꯒ ꯑꯩꯈꯣꯏꯒꯤ ꯑꯦꯀꯥꯗꯦꯃꯤꯛꯁꯇ ꯊꯣꯛꯂꯛꯏꯕ ꯄ꯭ꯔꯣꯕ꯭ꯂꯦꯝꯁ ꯍꯥꯏꯔꯒꯗꯤ ꯂꯥꯏꯔꯤꯛ ꯈꯨꯗꯣꯡꯆꯥꯅ ꯐꯪꯗꯕ ꯑꯗꯨꯒ ꯁ꯭ꯀꯣꯂꯔꯁꯤꯞ ꯂꯥꯏꯔꯛ ꯍꯥꯏꯗꯤ ꯐꯥꯏꯅꯥꯟꯁꯤꯌꯦꯜ ꯏꯁꯨꯁ ꯀꯌꯥ ꯂꯩꯔꯒ ꯁ꯭ꯀꯣꯂꯔꯁꯤꯞꯀꯤ ꯃꯔꯝꯗ ꯈꯪꯗꯕ ꯑꯃꯁꯨꯡ ꯍꯥꯌꯔ ꯁ꯭ꯇꯗꯤꯁꯀꯤ ꯃꯔꯝꯗ ꯏꯟꯐꯣꯔꯃꯦꯁꯟ ꯐꯪꯗꯕ ꯀꯌꯥ ꯑꯁꯤꯕꯨ ꯀꯔꯤꯒꯨꯝꯕ ꯃꯍꯩꯔꯣꯏ ꯂꯨꯞ ꯌꯥꯎꯕ ꯇꯥꯔꯗꯤ ꯃꯁꯤ ꯅꯨꯡꯗꯒꯤ ꯃꯌꯦꯛ ꯁꯦꯡꯅ ꯈꯪꯗꯨꯅ ꯑꯗꯨꯒ ꯀꯔꯝ ꯍꯥꯏꯅ ꯃꯁꯤꯒꯤ ꯋꯥꯔꯣꯏꯁꯤꯟ ꯑꯃ ꯄꯨꯔꯛꯄ ꯌꯥꯏ ꯍꯥꯏꯕꯁꯦ ꯈꯪꯕ ꯉꯝꯃꯤ ꯍꯥꯏꯅ ꯊꯝꯖꯅꯤꯡꯉꯤ ꯊꯦꯡꯛ ꯌꯨ Thank you. Yamna Nungaiba debate competition amaka oigre topic sisu yamna phajaba topic oikiba adugana aina khoigi ikai khumnajariba just singda microphone khusin adringai gi mangoina na moderator review katang thamjabagi khudong chabadu house tagi lawjari yam nungai treasury amadi opposition animakta akoi gi de taseng namakti ngasai hai gi baduni students are the pillar of the nation youths amadi chhatra ai base samaj sigi yam chawbul lan namani aduna ngasi gi siga tawraga sumna tagi prize phanga chakani phangoi haibagi wa khak nataba yauraga participate tawri sisu tawi bagi damak tai thagachari ahmada asina ngasai gi kari kana ge bada noise leiriba quality intellectual thoughts adegi oratory skill mayam se koina khangouba ngam base hayeng mase yamna kana ba mani adu noina sagi soina future da masina koigi yamna chauna personality development da adegi career da overall keno da yamna development da yamna kana ba machagam khak oigana na ai oigani na thamjage adu aina ujabada atei di yamna haijararoi language problem ama khak ei keno dagi ubo phangjai yauribasing ayamana akoi maitairon se yam suna ngangamdaba matlab na hindi ka matlab kain tarwa digagi akoi gi somda phambiri ba phamjari ba kain hairakpane asi poche khatang akoi aidi ngasi gi young generation sing da ayamana akoi na ubo phangjaba se akoi ju young ni young generation da ayamana ubo phangbuda akoi gi ibung haigada da yamba kain haiba nupina asigi akoi language se khwai maru base isagi loan da ina phajana ngangthok pa ngamdragadi ai english ta fluency leiraga maduna isagi dusu ai koi develop tawna bogona bagi tangai phadaba lei aduna yam ten tak na minute am khatang dai wam tang haijaraga ai kai khumajara just ai just singdai microphone kusina jage participants in my final number kumtha binam nishin jare